ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯆꯅꯝꯊꯥꯕꯝ ꯃꯣꯅꯤꯀꯥ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯇꯣꯃꯥꯜꯒꯤ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕꯤ ꯃꯆꯥ ꯅꯤꯡꯉꯣꯜꯅꯤ ꯊꯣꯏꯕꯤ, ꯃꯁꯛꯇ ꯃꯇꯧꯗ ꯑꯋꯥꯠꯄ ꯂꯩꯇꯕꯤ, ꯃꯁꯨꯡ ꯃꯃꯥꯟꯅꯕꯤ ꯂꯛꯇꯒꯤ ꯊꯣꯏꯅ ꯍꯦꯟꯅ ꯅꯤꯡꯊꯤꯖꯕꯤ ꯂꯩꯁꯥꯕꯤ ꯑꯃꯅꯤ꯫ ꯑꯁꯤꯒꯤꯁꯨ ꯃꯊꯛꯇ ꯊꯣꯏꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯖꯔꯕꯁꯨ ꯅꯨꯄꯥ ꯑꯃꯗꯒꯤ ꯇꯥꯗꯅ ꯏꯄꯥ ꯏꯄꯨꯅ ꯊꯝꯕꯤꯔꯝꯕ ꯊꯥꯡ ꯇꯥꯒꯤ ꯃꯍꯩ ꯅꯤꯡꯊꯤꯅ ꯍꯩꯔꯕꯤ ꯁꯤꯟꯇꯥꯛꯄꯤ ꯑꯃꯅꯤ꯫ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯑꯉꯥꯡ ꯀꯌꯥ, ꯅꯨꯄꯥ ꯃꯆꯥ ꯀꯌꯥ ꯊꯣꯏꯕꯤꯅ ꯃꯥꯒꯤ ꯃꯌꯨꯝꯗ ꯊꯥꯡ ꯇꯥꯒꯤ ꯃꯍꯩ ꯀꯌꯥ ꯇꯝꯕꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯣꯏꯕꯤꯒꯤ ꯑꯁꯤꯒꯨꯝꯕ ꯃꯇꯧ ꯑꯁꯤꯗ ꯃꯆꯥꯅꯨꯄꯥ ꯑꯍꯨꯝꯒꯤ ꯃꯄꯥꯅꯤ ꯍꯥꯏꯅ ꯉꯛꯆꯥꯎ ꯊꯦꯛꯆꯕ ꯊꯣꯏꯕꯤꯒꯤ ꯃꯄꯥꯆꯧ ꯑꯣꯏꯔꯤꯕ ꯇꯣꯝꯆꯧꯅ ꯅꯨꯄꯤꯅꯕꯨ ꯀꯔꯤ ꯀꯥꯟꯅꯗꯕꯗ ꯑꯣꯏꯔꯣꯏ ꯄꯥꯔꯣꯏꯗꯕꯗ ꯑꯔꯦꯝꯕꯗ ꯃꯇꯝ ꯃꯥꯡꯍꯟꯅꯕ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯔꯦꯝ ꯀꯊꯥꯏꯅꯕꯒ ꯂꯣꯏꯅꯅ ꯊꯣꯏꯕꯤꯒꯤ ꯃꯄꯥꯕꯨꯁꯨ ꯄꯤꯕꯥ ꯄꯣꯛꯇꯕ ꯅꯤꯡꯉꯣꯜ ꯐꯧꯍꯥꯝ ꯄꯣꯛꯄꯅꯤ, ꯑꯗꯨꯒ ꯃꯥꯗꯤ ꯃꯆꯥ ꯄꯤꯕꯥ ꯉꯥꯛꯇ ꯑꯍꯨꯝ ꯄꯣꯛꯄ ꯃꯄꯥꯅꯤ ꯍꯥꯏꯅ ꯉꯛꯆꯥꯎ ꯊꯦꯛꯅ ꯅꯥꯄꯜ ꯇꯧꯅ ꯊꯣꯏꯕꯤꯒꯤ ꯃꯄꯥꯕꯨ ꯌꯥꯝꯅ ꯍꯟꯊꯅ ꯌꯦꯡꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯇꯝ ꯑꯌꯥꯝꯕꯗꯁꯨ ꯇꯣꯝꯆꯧ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥ ꯑꯍꯨꯝ ꯑꯗꯨꯒꯅ ꯊꯣꯏꯕꯤꯒꯤ ꯃꯄꯥ ꯇꯣꯃꯥꯜꯗ ꯈꯠꯅꯕ ꯍꯧꯗꯨꯅ ꯊꯋꯥꯏ ꯎꯁꯤꯠꯇꯅ ꯉꯥꯡꯕ ꯑꯗꯨꯃꯛ ꯇꯧꯔꯝꯃꯤ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯊꯣꯏꯕꯤ ꯁꯨꯃꯥꯡ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯤ: "ꯑꯉꯥꯡꯁꯥ, ꯑꯣꯖꯥꯒ ꯂꯣꯏꯅꯅ ꯆꯤꯡꯈꯩꯔꯣꯜ ꯁꯥꯖꯤꯟ ꯇꯧꯁꯤ, ꯄꯔꯦꯡ ꯂꯦꯞꯄꯨ." "ꯂꯦꯞꯄꯤ ꯑꯣꯖꯥ." "ꯍꯧꯔꯁꯤꯀꯣ ꯑꯗꯨꯗꯤ, ꯑꯣꯖꯥꯒꯤ ꯇꯨꯡ ꯏꯟꯅ ꯇꯧꯔꯛꯎꯀꯣ." ꯍꯥꯏꯗꯨꯅ ꯊꯣꯏꯕꯤ ꯆꯤꯡꯈꯩꯔꯣꯜ ꯁꯥꯖꯦꯟ ꯇꯧꯕ ꯍꯧꯏ꯫ ꯑꯉꯥꯡꯁꯤꯡ ꯑꯗꯨꯁꯨ ꯊꯣꯏꯕꯤꯒꯤ ꯃꯇꯧ ꯇꯝꯗꯨꯅ ꯆꯤꯡꯈꯩꯔꯣꯜ ꯁꯥꯖꯦꯟ ꯇꯧꯔꯤ꯫ ꯇꯧꯔꯤꯕꯗꯨ ꯊꯣꯏꯕꯤꯒꯤ ꯃꯄꯥꯆꯧ ꯑꯣꯏꯔꯤꯕ ꯇꯣꯝꯆꯧꯅ ꯃꯊꯧ ꯏꯔꯩ ꯂꯩꯇꯕ ꯃꯤꯗꯧꯅ ꯁꯝꯕꯜ ꯃꯔꯨꯝ ꯑꯗꯨꯗꯒꯤ ꯂꯨꯝꯗꯨꯅ ꯌꯦꯡꯂꯤ, ꯑꯗꯨꯒ ꯌꯥꯝ ꯎꯁꯤꯠꯇꯅꯒ ꯅꯣꯛꯂꯒ, "ꯏꯁ, ꯇꯧꯖꯁꯥꯔꯤꯁꯦꯕꯨ ꯅꯨꯄꯤ ꯃꯥꯅ ꯊꯥꯡ ꯇꯥꯒꯤ ꯑꯣꯖꯥꯅꯤ ꯀꯥꯏꯗꯨꯅ ꯂꯩꯀꯥꯏꯒꯤ ꯑꯉꯥꯡ ꯈꯔ ꯈꯣꯝꯖꯤꯜꯂꯤꯔꯒ ꯃꯁꯤꯗꯩꯁꯤꯗ ꯁꯨꯃꯥꯡꯁꯤꯗ ꯐꯟ ꯐꯥꯒ ꯆꯣꯡꯂꯗꯅ ꯌꯦꯡꯅꯤꯡꯗꯕꯅ ꯃꯤꯠꯀꯁꯤ ꯅꯥꯔꯦ ꯍꯩ." ꯇꯥꯟꯖꯥꯗꯨꯗ ꯂꯩꯀꯥꯏꯒꯤ ꯅꯨꯄꯥ ꯑꯃ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯃꯈꯨꯠ ꯁꯝꯗꯨꯅ ꯊꯣꯏꯕꯤ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯁꯝꯕꯜ ꯋꯥꯡꯃꯗ ꯂꯦꯞꯂꯤꯕ ꯇꯣꯝꯆꯧꯅ, "ꯏꯇꯣ, ꯅꯪꯕꯨ ꯑꯌꯨꯛ ꯑꯉꯟꯕꯁꯤꯗ ꯅꯆꯥꯅꯨꯄꯤꯗꯨꯒ ꯀꯗꯥꯏꯗ ꯂꯥꯛꯏꯅꯣꯅꯦ?" "ꯃꯁꯤꯒꯤ ꯇꯣꯝꯆꯧ ꯍꯥꯏꯕꯔꯥ ꯁꯤꯒꯪꯁꯤ ꯑꯃꯨꯛ ꯊꯦꯡꯅꯔꯦ, ꯗꯥꯎꯒ ꯌꯥꯗꯧ ꯃꯥꯜꯂꯦ ꯁꯛꯇ ꯑꯁꯤ ꯎꯕꯗ." ꯇꯥꯗ, ꯀꯩꯅꯣꯅꯤ, ꯇꯥ ꯇꯣꯃꯥꯜ ꯍꯣꯏꯗ ꯂꯥꯛꯄꯅꯤ, ꯏꯆꯥ ꯊꯣꯏꯕꯤ ꯎꯅꯒꯦ." "ꯀꯩꯗꯧꯕꯒꯤ ꯅꯪꯗꯤ ꯊꯣꯏꯕꯤꯒ ꯎꯅꯗꯧꯔꯤꯕ?" "ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯦ ꯊꯣꯏꯕꯤꯗ ꯊꯥꯡ ꯇꯥ ꯇꯝꯍꯟꯒꯦꯅ ꯊꯣꯏꯕꯤꯒ ꯎꯅꯕ ꯂꯥꯛꯂꯤ." "ꯂꯣꯏꯔꯦꯍꯦ ꯏꯇꯣꯏꯕꯣ, ꯅꯪꯁꯨ ꯌꯥꯏꯍꯦ! ꯅꯆꯥꯅꯨꯄꯤꯁꯦ ꯊꯥꯡ ꯇꯥ ꯇꯝꯍꯜꯂꯒ ꯀꯔꯤꯕꯨ ꯀꯥꯟꯅꯗꯧꯔꯤꯒꯦ? ꯁꯦ ꯅꯨꯄꯤ ꯍꯥꯏꯁꯤꯗꯤꯅꯦ, ꯆꯥꯛꯊꯣꯡ ꯐꯥꯎꯁꯨ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯑꯃ ꯇꯧꯕ ꯑꯣꯏꯅ ꯇꯝꯁꯤꯜꯍꯜꯂꯨ꯫ ꯊꯥꯡ ꯇꯥ ꯇꯝꯂꯒ ꯑꯔꯦꯝꯕꯗ ꯃꯇꯝ ꯃꯥꯡꯍꯜꯂꯒ ꯇꯣꯛꯅꯕꯅꯤꯅꯦ." "ꯀꯩꯗꯧ ꯃꯇꯝ ꯃꯥꯡꯖꯔꯨꯅꯤ ꯍꯥꯏꯒꯦꯗ ꯇꯥꯗ? ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗ ꯅꯨꯄꯤ ꯃꯆꯥꯁꯤꯡꯅ ꯊꯥꯡ ꯇꯥ ꯁꯔꯤꯠ ꯁꯔꯥꯛ ꯇꯝꯁꯤꯟꯕ ꯍꯩꯖꯤꯟꯕ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯀꯥꯟꯅꯈ꯭ꯔ ꯄꯣꯠꯅꯤ ꯀꯩꯅꯣ꯫ ꯇꯝꯁꯤꯟꯕꯗ ꯀꯥꯟꯅꯗꯕ ꯂꯩꯇꯦ꯫ ꯑꯩꯒꯤ ꯏꯆꯥꯁꯦ ꯅꯨꯄꯤ, ꯑꯗꯨꯅ ꯊꯥꯡ ꯇꯥ ꯁꯔꯤꯠ ꯁꯔꯥꯛ ꯍꯩꯕ ꯍꯥꯏꯁꯤꯅ ꯐꯠꯇꯕ ꯃꯤꯁꯤꯡꯗꯒꯤ ꯃꯁꯥ ꯉꯥꯛꯊꯣꯛꯆꯕ ꯉꯝꯖꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯍꯌꯦꯡ ꯆꯥꯎꯔꯒ ꯏꯆꯥ ꯊꯣꯏꯕꯤꯒꯨꯝꯅ ꯑꯐꯥꯎꯕꯤ ꯁꯤꯟꯇꯥꯛꯄꯤ ꯑꯃ ꯑꯣꯏꯕꯁꯨ ꯌꯥꯒꯗꯧꯔꯤꯕꯅꯤ." "ꯋꯥꯔꯤꯒꯗꯤ ꯌꯥꯏꯍꯦ ꯏꯇꯣ, ꯅꯠꯇꯦ, ꯅꯆꯥꯅꯨꯄꯤꯁꯤꯅ ꯑꯐꯥꯎꯕꯤ ꯁꯤꯟꯇꯥꯛꯄꯤ ꯑꯣꯏꯔꯒ ꯀꯔꯤꯕꯨ ꯀꯥꯟꯅꯗꯧꯔꯤꯒꯦ ꯍꯥꯏ ꯋꯥꯅꯤ? ꯍꯌꯦꯡ ꯃꯌꯨꯝ ꯄꯥꯜꯂꯒ ꯃꯤꯒꯤ ꯃꯤꯅꯥꯏ ꯑꯣꯏꯔꯨꯒꯗꯕ ꯑꯗꯨꯝ ꯂꯩ꯫ ꯇꯨ ꯎꯔꯦꯗꯅ, ꯑꯁꯤꯗ ꯁꯤꯟꯇꯥꯛꯄꯤꯅꯤ ꯒꯥꯏꯗꯅ ꯃꯊꯧ ꯏꯔꯩ ꯂꯩꯇꯈꯩ ꯅꯨꯄꯤ ꯃꯆꯥ ꯃꯥꯅ ꯑꯉꯥꯡ ꯃꯌꯥꯝ ꯑꯃ ꯈꯣꯝꯖꯤꯜꯂꯒ ꯃꯍꯩ ꯇꯝꯕꯤꯔꯤꯅꯤ ꯒꯥꯏꯗꯅ ꯇꯧꯔꯤꯁꯦ꯫ ꯃꯁꯤꯁꯨ ꯍꯌꯦꯡ ꯃꯌꯨꯝ ꯄꯥꯜꯂꯒ ꯃꯤꯒꯤ ꯃꯤꯅꯥꯏ ꯑꯗꯨꯝ ꯑꯣꯏꯔꯨꯔꯗꯧ꯫ ꯑꯗꯨꯕꯨꯅꯦ, ꯃꯁꯤꯃꯗꯤ ꯍꯌꯦꯡ ꯃꯌꯨꯝ ꯄꯥꯜꯂꯁꯨ ꯆꯟꯅꯔꯣꯏ꯫ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯆꯥꯛꯊꯣꯡ ꯐꯥꯎꯁꯨ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡꯒ ꯑꯃꯠꯇ ꯍꯩꯇ꯭ꯔꯕꯅꯤꯅ꯫ ꯑꯗꯨꯅ ꯅꯪꯗꯤꯅꯦ, ꯅꯆꯥꯅꯨꯄꯤꯁꯦ ꯍꯌꯦꯡ ꯃꯌꯨꯝ ꯄꯥꯜꯂꯒ ꯆꯟꯅꯅꯕ ꯑꯩꯅ ꯍꯥꯏꯁꯤ ꯇꯧ꯫ ꯑꯩꯅ ꯍꯥꯏꯁꯤ ꯂꯧꯅꯤ, ꯊꯥꯡ ꯇꯥ ꯇꯝꯍꯟꯒꯗꯧ ꯁꯔꯨꯛꯄꯨꯗꯤ ꯏꯃꯨꯡꯒꯤ ꯀꯨꯞꯅꯣꯝ ꯆꯥꯛꯊꯣꯡ ꯐꯥꯎꯁꯨ ꯑꯣꯏꯅ ꯇꯝꯍꯜꯂꯨ꯫ ꯅꯤꯡꯉꯣꯜ ꯄꯣꯛꯄ ꯅꯈꯣꯏꯒꯤꯗꯤ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯁꯦ ꯌꯥꯝꯅ ꯀꯥꯟꯅꯕ ꯑꯐꯕ ꯄꯥꯎꯇꯥꯛ꯫ ꯄꯪꯒꯅꯨꯅꯤ ꯏꯇꯣ, ꯑꯔꯦꯝꯕꯗ ꯃꯇꯝ ꯃꯥꯡꯍꯟꯒꯅꯨ꯫ ꯑꯗꯣꯛꯅ ꯅꯨꯡꯁꯤꯔꯣꯏꯗꯧꯔꯤꯗ ꯃꯁꯤ ꯃꯤꯁꯦ꯫ ꯇꯥꯗ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯦ ꯃꯄꯥ ꯑꯩꯅ ꯋꯥꯅ ꯌꯣꯛꯆꯔꯤꯕꯁꯦ ꯍꯌꯦꯡ ꯃꯌꯨꯝ ꯄꯥꯜꯂꯒ ꯃꯤꯒꯤ ꯃꯤꯅꯥꯏ ꯑꯣꯏꯔꯨꯅꯕ ꯅꯠꯇꯦ,
ꯑꯗꯨꯒꯅꯦ ꯌꯨꯝꯒꯤ ꯃꯧ ꯑꯃꯕꯨ ꯃꯤꯅꯥꯏ ꯑꯣꯏꯅ ꯈꯜꯂꯤꯕ ꯇꯥꯗꯒꯤ ꯋꯥꯈꯜꯂꯣꯟꯗꯣ ꯌꯥꯝꯅ ꯄꯤꯛꯄ ꯆꯥꯎꯈꯠꯇꯕ ꯋꯥꯈꯜꯂꯣꯟ ꯃꯗꯨ ꯁꯦꯝꯗꯣꯛꯄꯤꯌꯨ ꯇꯥꯗ ꯑꯩ ꯀꯔꯤꯅꯣ ꯗꯩꯇꯣ ꯀꯔꯤꯅꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯅꯈꯣꯟꯒ ꯀꯟꯈꯠꯂꯛꯂꯤꯕꯗꯨ ꯅꯪꯒꯤ ꯐꯅꯕ ꯍꯥꯏꯕꯤꯔꯒ ꯅꯪꯅ ꯑꯗꯨꯛ ꯌꯥꯝꯅ ꯅꯇꯤꯡ ꯊꯣꯛꯈꯩ ꯆꯥꯎꯔꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯏꯇꯣꯏꯕꯣ ꯑꯩꯉꯣꯟꯗꯒꯗꯤ ꯑꯗꯨꯝꯅ ꯅꯥꯈꯣꯜꯒ ꯍꯥꯏꯒꯠꯂꯛꯀꯅꯨꯗ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯑꯩꯁꯦ ꯆꯪ ꯆꯪ ꯂꯥꯎꯕ ꯏꯆꯥ ꯄꯤꯕ ꯑꯍꯨꯝꯒꯤ ꯃꯄꯥ ꯑꯩꯅ ꯑꯃꯨꯛꯇꯪ ꯏꯆꯥꯁꯤꯡꯗ ꯃꯤꯅ ꯂꯥꯛꯆꯔꯛꯏ ꯍꯥꯏꯈꯤꯕꯗ ꯅꯪ ꯑꯐꯕꯈꯛ ꯑꯣꯏꯔꯣꯏꯗ ꯇꯥꯗꯅ ꯆꯪ ꯆꯪ ꯂꯥꯎꯕ ꯏꯆꯥ ꯄꯤꯕ ꯑꯍꯨꯝ ꯀꯥꯏꯅ ꯍꯥꯏꯖꯔꯤꯕꯗꯨꯕꯨ ꯌꯨꯔꯥꯏ ꯆꯨꯕ ꯁꯥꯃꯨ ꯃꯤꯔꯣꯟꯕꯤ ꯃꯥꯟꯕ ꯅꯆꯥꯁꯤꯡꯗꯨꯕꯨꯔꯣ ꯍꯦꯔꯩꯇꯣ ꯑꯩꯒꯤ ꯏꯆꯥꯁꯤꯡꯕꯨ ꯁꯥꯃꯨ ꯃꯤꯔꯣꯟꯕꯤ ꯃꯥꯟꯕ ꯀꯥꯏꯗꯤ ꯀꯩ ꯃꯁꯥ ꯃꯎ ꯐꯥꯈ꯭ꯔꯕ ꯑꯩꯒꯤ ꯏꯆꯥ ꯑꯍꯨꯝꯁꯤꯕꯨ ꯁꯥꯃꯨ ꯃꯤꯔꯣꯟꯕꯤ ꯃꯥꯜꯂꯤꯒ ꯀꯥꯏꯗꯅ ꯅꯪꯁꯨ ꯑꯗꯨꯗꯤ ꯍꯩꯃꯟꯗ꯭ꯔꯗ ꯀꯔꯤꯒꯤ ꯍꯦꯟꯃꯟꯕꯅꯣ ꯃꯥꯜꯂꯤꯕꯨ ꯃꯥꯜꯂꯤ ꯍꯥꯏꯔꯤꯕꯅꯤ ꯗꯥꯗꯥ ꯃꯁꯤꯗꯩꯁꯤꯗ ꯄꯥꯈꯪꯅꯤ ꯀꯥꯏꯗꯅ ꯃꯃꯥꯏꯗꯨꯅ ꯌꯨꯃꯥꯏ ꯏꯆꯦꯟ ꯆꯦꯟꯈꯩ ꯁꯦꯒ꯭ꯔꯥ ꯀꯥꯗꯨꯅ ꯏꯆꯦꯡ ꯍꯦꯛ ꯆꯦꯟꯈꯩ ꯃꯕꯨꯛ ꯀꯥꯗꯨꯅ ꯍꯨꯏꯇ꯭ꯔꯤ ꯑꯃꯨꯛ ꯀꯪꯈꯩ ꯅꯠꯇꯦ ꯁꯤꯗꯕꯨ ꯁꯥꯃꯨ ꯃꯤꯔꯣꯟꯕꯤ ꯃꯥꯜꯂꯤ ꯍꯥꯏꯗ꯭ꯔꯕꯗꯤ ꯀꯩ ꯑꯣ ꯁꯥꯃꯨ ꯃꯤꯔꯣꯟꯕꯤ ꯃꯥꯟꯒꯦꯔ ꯀꯔꯤ ꯃꯥꯟꯒꯦꯒꯦ ꯑꯩꯒꯤꯗꯤ ꯏꯆꯥ ꯄꯤꯕ ꯉꯥꯛꯇ ꯑꯍꯨꯝꯅꯤ ꯑꯍꯨꯝ ꯈꯪꯂꯕ ꯇꯥꯗꯒꯤ ꯅꯆꯥ ꯄꯤꯕ ꯑꯍꯨꯝꯗꯨꯒꯨꯝꯕ ꯄꯣꯛꯀꯗꯕꯒꯤ ꯁꯔꯨꯛꯅꯦ ꯇꯥ ꯇꯣꯃꯥꯜꯒꯤ ꯃꯆꯥ ꯅꯤꯉꯣꯜ ꯑꯁꯤꯒꯨꯝꯕꯤ ꯑꯃꯈꯛ ꯄꯣꯛꯄꯅ ꯁꯔꯨꯛ ꯆꯥꯝꯃ ꯍꯦꯟꯅ ꯐꯩ ꯑꯗꯨꯒꯅꯦ ꯇꯥꯗ ꯁ꯭ꯋꯥꯏꯗ ꯋꯥꯔꯦꯝ ꯊꯧꯔꯦꯝ ꯉꯥꯡꯂꯒ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯀꯪꯂꯤꯕ ꯅꯕꯨꯛꯇꯣ ꯃꯌꯦꯡ ꯈꯔꯗ ꯑꯣꯏꯔꯁꯨ ꯇꯥꯅꯕ ꯊꯣꯏꯕꯤꯅ ꯑꯉꯥꯡꯁꯤꯡꯒ ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯇꯧꯔꯤꯕꯁꯦ ꯌꯥꯎꯁꯤꯜꯂꯨꯁꯨ ꯍꯥꯏꯔꯝꯗꯨꯅ ꯏꯇꯣ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯃꯈꯨꯠ ꯁꯝꯂꯒ ꯊꯣꯏꯕꯤꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯆꯪꯈꯤ ꯇꯣꯝꯆꯧ ꯁꯧꯔꯥꯡꯅꯅ ꯏꯁ ꯅꯤꯉꯣꯜ ꯄꯣꯛꯄ ꯃꯥꯒꯨꯝꯕꯅꯁꯨ ꯆꯪ ꯆꯪ ꯂꯥꯎꯕ ꯏꯆꯥ ꯄꯤꯕ ꯑꯍꯨꯝ ꯄꯣꯛꯄ ꯇꯣꯝꯆꯧ ꯑꯩꯉꯣꯟꯗ ꯎꯁꯤꯠꯇꯕꯒ ꯁꯥꯔꯗꯅ ꯃꯣꯏ ꯅꯨꯄꯤ ꯄꯣꯛꯄꯁꯤꯡꯁꯦ ꯂꯥꯏꯃ ꯋꯥꯈꯜ ꯑꯣꯟꯊꯣꯛ ꯆꯥꯅꯈꯤꯗ꯭ꯔꯤꯍꯦ ꯑꯩꯒ ꯁꯣꯝꯗꯅ ꯊꯣꯏꯕꯤꯒꯤ ꯃꯄꯥ ꯇꯣꯃꯥꯜ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯐꯝꯗꯨꯅ ꯑꯉꯥꯡꯁꯤꯡꯅ ꯁꯨꯃꯥꯡꯗ ꯊꯥꯡ ꯍꯥꯏꯅꯔꯤꯕꯗꯨ ꯌꯦꯡꯗꯨꯅ ꯍꯩ ꯃꯃꯥ ꯌꯦꯡꯉꯨꯅꯦ ꯅꯨꯄꯥ ꯃꯆꯥ ꯑꯅꯤꯁꯦ ꯆꯍꯤ ꯃꯇꯥꯡꯁꯤꯒ ꯀꯌꯥꯗ ꯍꯩꯅ ꯊꯥꯡ ꯁꯨꯡꯒꯣꯏ ꯆꯥꯏꯅꯔꯤꯕꯅꯤ ꯑꯦ ꯅꯨꯄꯥ ꯃꯆꯥ ꯑꯃꯁꯤꯅ ꯆꯣꯡꯈꯠꯂꯒ ꯌꯥꯟꯁꯤꯜꯂꯦꯅꯦ ꯑꯃꯁꯤꯅ ꯑꯃꯨꯛ ꯁꯠ ꯉꯥꯛꯊꯣꯛꯈ꯭ꯔꯦ ꯑꯣꯟꯊꯣꯛꯅ ꯌꯦꯡꯕ ꯅꯨꯡꯉꯥꯏꯈ꯭ꯔꯦꯗ ꯃꯣꯏꯅ ꯄꯥꯏꯔꯤꯕ ꯆꯩꯕꯤꯁꯤꯃꯇꯪꯒ ꯑꯁꯦꯡꯕ ꯊꯥꯡ ꯑꯣꯏꯅ ꯄꯥꯏꯍꯜꯂꯒ ꯌꯥꯅꯍꯜꯂꯕꯗꯤ ꯍꯦꯟꯅ ꯌꯦꯡꯕ ꯅꯨꯡꯉꯥꯏꯒꯗꯧꯅꯤ ꯀꯩꯅꯣꯗ ꯃꯣꯏ ꯃꯄꯥ ꯉꯥꯎꯈꯠꯂꯛꯑꯅꯨ ꯊꯥꯡ ꯑꯁꯦꯡꯕ ꯄꯥꯏꯔꯒ ꯌꯥꯅꯍꯜꯂꯗꯤ ꯑꯉꯥꯡꯁꯤꯡꯁꯦ ꯌꯦꯟꯗꯦꯝ ꯊꯔꯥꯛ ꯁꯣꯏꯕꯗꯧꯅ ꯁꯣꯏꯗꯠꯅꯗꯅ ꯁꯂꯥꯛ ꯂꯩꯂꯥꯛ ꯁꯥꯔꯣꯏꯗ꯭ꯔꯣ ꯍꯩ ꯅꯪꯅ ꯀꯔꯤ ꯈꯪꯂꯗꯅ ꯀꯩꯁꯨꯝ ꯇꯧꯔꯣꯏ ꯑꯗꯨꯅ ꯑꯗꯨꯝ ꯍꯦꯟꯅ ꯌꯦꯡꯕ ꯅꯨꯡꯉꯥꯏꯗꯧꯅꯤ ꯌꯥꯔꯦ ꯃꯄꯥ ꯅꯥꯞ ꯆꯥꯗꯕ ꯋꯥꯗꯣ ꯌꯥꯝ ꯉꯥꯡꯂꯅꯨ ꯑꯗꯨꯒꯤ ꯁꯔꯨꯛ ꯏꯪꯈꯣꯜꯁꯤꯗꯨꯝꯅꯦ ꯐꯩꯗꯣꯝ ꯑꯃꯅꯤꯗ ꯇꯧꯕꯤꯌꯨ ꯐꯗꯤꯒꯣꯝ ꯃꯔꯨ ꯈꯤꯇ ꯍꯨꯟꯖꯤꯟꯒꯦ ꯅꯪ ꯁꯤꯅ ꯏꯕꯦꯝ ꯑꯩꯉꯣꯟꯗ ꯄꯥꯈꯣꯠ ꯆꯤꯗꯣꯏꯗ ꯇꯧꯔꯒ ꯂꯩꯍꯦ ꯉꯥꯏꯍꯥꯛꯇ ꯑꯉꯥꯡꯁꯤꯡꯁꯤꯅ ꯊꯥꯡ ꯍꯥꯏꯅꯔꯤꯕꯁꯦ ꯌꯦꯡꯒꯦ ꯇꯧꯕꯁꯤ ꯌꯥꯔꯣꯏꯗꯕꯅꯤ ꯌꯦꯠꯇꯣꯏꯗ ꯇꯧꯔꯒ ꯂꯩ ꯅꯪ ꯑꯃ ꯁꯌꯦꯠꯅꯕꯤ ꯑꯣꯏꯅ ꯍꯦꯛ ꯇꯧꯔꯗꯅ ꯍꯥꯏꯗꯨꯅ ꯇꯣꯃꯥꯜ ꯍꯧꯒꯠꯂꯒ ꯌꯣꯝꯄꯥꯛ ꯑꯃ ꯄꯥꯏꯗꯨꯅ ꯃꯈꯥ ꯊꯪꯕ ꯏꯪꯈꯣꯜ ꯑꯗꯣꯝꯗ ꯆꯪꯂꯛꯇꯨꯅ ꯏꯪꯈꯣꯜ ꯇꯧꯕ ꯍꯧꯔꯝꯃꯤ ꯇꯣꯝꯆꯧ ꯃꯅꯥꯎ ꯅꯨꯄꯥ ꯇꯣꯃꯥꯜꯅ ꯏꯪꯈꯣꯜ ꯇꯧꯔꯤꯕꯗꯨ ꯎꯕꯗ ꯍꯩ ꯏꯄꯥꯒꯤ ꯑꯆꯧꯕ ꯌꯥꯏꯃ ꯑꯇꯣꯝꯕ ꯂꯥꯎ ꯍꯩ ꯃꯄꯥꯟꯗ ꯑꯃꯨꯛꯇ ꯊꯣꯛꯂꯛꯎ ꯂꯥꯎ ꯏꯪꯈꯣꯜ ꯅꯨꯡꯈꯣꯜꯒꯁꯤ ꯑꯃꯨꯛꯇ ꯅꯆꯤꯟ ꯅꯅꯥꯎ ꯑꯍꯨꯝꯅ ꯌꯣꯝꯄꯥꯛ ꯑꯃꯃꯝ ꯄꯥꯏꯔꯒ ꯇꯧꯔꯨ ꯂꯥꯎ ꯍꯩ ꯇꯥꯔꯕ ꯅꯣꯏꯕꯨ ꯏꯄꯥꯅ ꯀꯧꯔꯤꯕꯁꯦ ꯏꯄꯥꯒꯤ ꯑꯆꯧꯕ ꯌꯥꯏꯃ ꯑꯇꯣꯝꯕꯧ ꯍꯥꯏꯅ ꯇꯣꯝꯆꯧ ꯇꯣꯃꯥꯜꯅ ꯇꯥꯅꯁꯅꯨ ꯃꯇꯥꯒꯨꯝ ꯏꯆꯥ ꯅꯨꯄꯥ ꯂꯩꯖꯕ ꯀꯥꯏꯁꯦ ꯌꯥꯄꯣꯟꯇꯦ ꯏꯆꯥ ꯅꯨꯄꯥ ꯑꯍꯨꯝꯁꯤꯅ ꯑꯃꯨꯛ ꯇꯣꯏꯕ ꯃꯄꯥ ꯑꯩ ꯋꯥꯈꯤꯅꯤꯗꯅ ꯊꯕꯛ ꯑꯋꯥꯕꯒ ꯑꯃꯠꯇ ꯇꯧꯍꯟꯕ ꯖꯥꯠ ꯅꯠꯇꯦ ꯁꯤ ꯃꯉꯥꯏ ꯀꯩ ꯆꯪ ꯆꯪ ꯂꯥꯎꯕ ꯃꯁꯥ ꯃꯎ ꯐꯕ ꯏꯆꯥ ꯅꯨꯄꯥ ꯑꯍꯨꯝꯒꯤ ꯃꯄꯥ ꯑꯣꯏꯕꯒꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯣ ꯑꯗꯨꯕꯨꯅꯦ ꯀꯅꯥꯒꯨꯝꯕ ꯃꯤ ꯈꯔꯗꯤ ꯃꯆꯥ ꯅꯨꯄꯥ ꯌꯥꯎꯗꯕꯅꯤꯅ ꯑꯍꯜ ꯑꯣꯏꯔꯀꯥꯟꯗ ꯌꯣꯝꯄꯥꯛ ꯄꯥꯏꯗꯅ ꯏꯪꯈꯣꯜ ꯇꯧꯕꯒꯁꯨ ꯌꯥꯎꯔꯤ ꯎꯕꯗ ꯑꯩꯗꯤ ꯅꯨꯡꯕꯨ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯕꯨ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ ꯃꯆꯥ ꯄꯤꯕ ꯄꯣꯛꯇꯕꯅꯤꯅ ꯋꯥꯖꯕ ꯇꯥꯕꯅꯤ ꯑꯩꯉꯣꯟꯗꯅꯤ ꯑꯩꯈꯣꯏ ꯇꯥꯆꯧꯅ ꯍꯥꯏꯔꯤꯁꯦ ꯅꯠꯇꯦ ꯃꯥꯅ ꯍꯥꯏꯔꯤꯁꯤꯕꯨ ꯀꯔꯤ ꯏꯪꯈꯣꯜ ꯇꯧꯕꯒ ꯏꯆꯥ ꯄꯤꯕ ꯌꯥꯎꯗꯕꯒ ꯀꯔꯤ ꯃꯔꯤ ꯂꯩꯅꯒꯦ ꯅꯠꯇꯦ ꯀꯔꯤ ꯆꯥꯟꯅꯔꯤꯒꯦ ꯍꯥꯏꯕꯅꯤꯗ ꯃꯆꯥꯅꯨꯄꯥ ꯁꯛꯇꯥꯁꯤꯡꯗꯨꯅ ꯃꯥꯅ ꯍꯥꯏꯕ ꯌꯥꯝ ꯏꯟꯕꯒ ꯑꯣꯏꯔꯗꯤ ꯐꯩ ꯃꯆꯥꯗꯒꯤ ꯃꯄꯥꯁꯤꯅ ꯊꯣꯛꯂꯣꯅ ꯀꯧꯔꯤꯁꯦ ꯊꯣꯛꯂꯛꯄꯗꯤ ꯂꯥꯏꯔꯗꯅ ꯈꯨꯝꯐꯥꯎ ꯈꯨꯝꯕꯤꯔꯛꯇꯦ ꯑꯗꯨꯒꯁꯨ ꯃꯄꯥ ꯅꯤꯡꯕ ꯃꯆꯥꯒ ꯑꯃꯨꯛ ꯁꯥꯔꯗꯅ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯊꯣꯏꯕꯤ ꯐꯤ ꯑꯁꯨꯕꯁꯤꯡ ꯑꯗꯨ ꯄꯣꯂꯥꯡꯈꯣꯛꯇ ꯐꯧꯔꯤ ꯃꯥꯅ ꯐꯤ ꯐꯧꯔꯤꯕꯗꯨ ꯇꯣꯝꯕꯒꯤ ꯃꯇꯥꯎ ꯄꯥꯟꯗꯨꯝꯅ ꯊꯋꯥꯏ ꯇꯥꯅ ꯌꯦꯡꯂꯤ ꯐꯖꯩꯍꯦ ꯂꯥꯏꯕ ꯑꯁꯨꯛ ꯐꯖꯕꯤ ꯅꯨꯄꯤꯁꯤꯕꯨ ꯑꯅꯤ ꯁꯨꯅ ꯂꯩꯔꯝꯒꯗ꯭ꯔꯗꯤ ꯂꯩꯔꯝꯃꯣꯏꯕ ꯂꯩꯔꯝꯅꯤ ꯊꯥꯖꯗꯦ ꯍꯌꯦꯡꯋꯥꯏ ꯊꯣꯏꯕꯤꯅꯒ ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯃꯃꯧꯒ ꯑꯣꯏꯔꯗꯤ ꯈꯨꯜ ꯂꯩꯀꯥꯏꯗ ꯑꯩꯒꯤ ꯅꯨꯄꯤꯗꯒꯤ ꯍꯦꯟꯕꯤꯗꯤ ꯂꯩꯔꯔꯣꯏꯕ ꯑꯩꯒꯤ ꯅꯨꯄꯤꯅ ꯃꯌꯥꯝꯗꯒꯤ ꯄꯨꯝꯍꯦꯟ ꯍꯦꯜꯂꯅꯤ ꯄꯥꯟꯗꯨꯝ ꯑꯩꯁꯦ
nupi phajaba lawba nupani kaina isung imanaba singi mamangdaga mukai duni ni ko khalubada wakhal ga sinwai asi haina momo noktuna thoibi da septha yengli mataudo thoibi na su hek uraduna kaino masiki pandum haiba sanya tekpa manbasina aingonda septha yengisina somda pandum di thoibi na ga mangonda yenglakpaduda hoima aingonda ga yengi haiwani thoibi se as magi mit yengsidi thamoi ga se chakhaire nungsibi na ga yenglakpasidi haraupani isase kaino ma tawhi kanapode masidi thoibi gi thamai sumhatnaba aigi rasi lemi nokto amukta noksinki haiduna pandum masamana ga du nantharaga thoibi bu sumhatlagi matagum maya ilallan kai thoibi de ikaina yengduna noklam is sakta siga maya yamang aran basa thangdoklaga aingonda ga sundoklai uri masaksi ubada sakta makna kari hit maladana masaksi ubada nokpa khangma ngamdri aidi mungda sangzaurage haiduna thoibi phat mayumda sangki ai sangkhri magi husiki minoktuna takpadi manasu aibu khanjai takpani magi husiki maongdo yade aibu nungsiba manbagi mami ma tai tanjada tomba imungdagi thoklaktuna chanaba tawrsi daw isolation ba loi ngai ko chatpaga lai thoibi se aigi mukta haino haibadu kamai tawrage mangonda aigi wa halduktribo mangonda nangi wa haldoktaba aina pini di piradamni taw nang naingonda thoibi pini haidin hairise kayam di gui pidi su pidi aina pini di piradabani yam ngai ngamdaba tawron nang na du marinda pini da thapta tawroga lai pidi su pidi ye pini ka tawroge nang ba kari ni nu masibo asuk yam na ngai ngamdaba sibo mitkhuna image tomba karibno isamba dum na ngasai nangonda piyu oidana masana mamada ningai tawbagumna hairibudubo ima itaw pandumna thoibi simmangonda piro mayam pamjare na hairi ye adugi oiria isana bu pamlabadi kok hek imabokna isada pithoklaga loiredana magumbi mana sel paibo imungi naitom yauzaba isa pandumda leiba phangjaba haidudine marai bak thambal satpani kaino kayam khalunu isa sidi nangna phaningba numita kok hek pharaga nayumda sat pusil imabokna yari maduda tholakpa apha tapumba imabokna isagidamak mayoknage pandum ikaina noktuna as ikai imaboki watasidi kaidobagi ikai doino ikai no isasidi imabokna nangonda thoibi se piraban haujikti thoibi se nangi oirabani ne nangi mikhugi wa aduda pandum di thoibi se magi oiraboi khalladuna yamna haraujarami adubuni pandum karigumba thoibi se nangi hek oibaga imabokta tawbimal khangbu oina amado khayamnadi pidaba yaroiko adugibu pithoklaga loi thoibi bo aingonde hek piraba imabongna haiba khuding nasana loina pijagani numidangi matamni tomsau yungau sillaga thongala dudagi laudana sanglaklammi masanu pi pokpa midine aina mawa lodi haibasini aina mawa lodi isani haidana phawam phoklaga karibu kanadoi ha noigumba misidi aina nawa lodi khangaba aina nawa lodi noide aina mi oina thabide noiba ai dona isa nupa dusu amattaga natta ahum pokpa ngamjab ha ngamjabraba oi haibigi tazau tomsau aise isam chamba mi nati khanglam harasu phatrasu aise sang lauba isa nupa ahumgi mapa mikhu imungdagi thoklaktuna moi mapa hey kana haima ai ni kaidorage moi mapa kaino ai phau masa khangbidrabro ihe nang oire mama ai di kana oiraboi khalu adugadi aigi isa nupa ahumgi mama oiraga leirami ho aine ai isa nupa ahumbu poklibi nangi loinabini ado kaidobirage ba moi mapana yu taba makai thakjilaga law khongbiribadubo nate kanaga moi mapada usitaba yaurake yaurabadi ai nasanu pa ohumda takthoklaga phudek hangi hera kanana bo aingonda usitaba ngamdawrige ne mama kanana su aingonda usitaba tawrakti aigi se taoina lawgena lawri se ai khoigi thangnabada aigi inaw ne haibra karino
ꯑꯩꯈꯣꯏ ꯕꯥꯖꯤꯒ ꯏꯃꯥꯒꯒꯤ ꯃꯆꯥꯅꯨꯄꯥ ꯐꯋꯥꯝ ꯄꯣꯛꯄ ꯃꯤ ꯑꯃ ꯂꯩꯕꯗꯣ ꯃꯥꯒꯤ ꯃꯃꯥꯡꯗ ꯊꯑꯣꯏꯅ ꯑꯩꯁꯦ ꯏꯆꯥꯅꯨꯄꯥ ꯑꯍꯨꯝꯒꯤ ꯃꯄꯥꯅꯤ ꯍꯥꯏꯗꯅ ꯅꯥꯄꯜ ꯀꯥꯅ ꯂꯥꯎꯈꯥꯏꯔꯤꯕꯅꯤ. ꯂꯥꯎꯈꯥꯏꯒꯗꯕꯅꯤ. ꯃꯣꯏ ꯃꯄꯥꯅ ꯂꯥꯎꯅꯤꯡꯕ ꯂꯥꯎꯕꯗ ꯃꯣꯏꯅ ꯀꯔꯤꯕ ꯍꯥꯏꯕ ꯉꯝꯖꯅꯤꯒꯦ? ꯍꯥꯏꯔꯛꯂꯒꯅ ꯏꯆꯥꯅꯨꯄꯥ ꯑꯍꯨꯝꯁꯤꯗ ꯏꯟꯁꯤꯜꯂꯒ ꯇꯥꯕ ꯃꯈꯩ ꯐꯨꯗꯦꯛꯍꯜꯂꯒ ꯂꯣꯏꯔꯦ. ꯑꯗꯨꯅꯤ ꯃꯃꯥ, ꯅꯤꯡꯉꯣꯜ ꯄꯣꯛꯄ ꯃꯣꯏꯅ ꯄꯤꯕꯥ ꯄꯣꯛꯄ ꯑꯩꯉꯣꯟꯗ ꯍꯪꯒꯠꯅ ꯋꯥ ꯉꯥꯡꯕꯗꯤ ꯁꯨꯛꯌꯥ ꯌꯥꯗꯦ. ꯀꯥꯟꯅꯄꯣꯠꯇꯦ, ꯑꯃꯨꯛꯀ ꯑꯗꯨꯝ ꯂꯥꯎꯈꯥꯏꯒꯦꯗ ꯍꯩ. ꯍꯩ, ꯐꯋꯥꯝ ꯄꯣꯛꯄ ꯅꯣꯏꯗꯤꯅꯦ ꯑꯩꯅ ꯅꯋꯥ ꯂꯧꯗꯦ. ꯅꯣꯏꯗꯤ ꯑꯩꯅ ꯃꯤ ꯑꯣꯏꯅ ꯊꯥꯕꯤꯔꯦ. ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯇꯣꯝꯆꯧ ꯍꯣꯏꯁꯦ ꯆꯪ ꯂꯥꯎꯕ ꯏꯆꯥꯅꯨꯄꯥ ꯑꯍꯨꯝꯒꯤ ꯃꯄꯥꯅꯤ ꯈꯪꯂꯕ꯭ꯔꯥ? ꯑꯁ, ꯑꯗꯨꯅꯤ ꯃꯣꯏ ꯃꯄꯥ. ꯌꯥꯔꯦ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯏꯃꯨꯡꯗ ꯆꯪꯂꯁꯦ. ꯄꯥꯎ ꯅꯨꯡꯉꯥꯏꯕ ꯑꯃꯁꯨ ꯂꯩ, ꯇꯝꯕꯤꯒꯦ. ꯍꯥꯏꯗꯨꯅ ꯃꯤꯈꯨꯅ ꯃꯄꯨꯔꯣꯏꯕ ꯇꯣꯝꯆꯧꯕꯨ ꯏꯃꯨꯡꯗ ꯄꯨꯁꯤꯟꯈꯤ. ꯁꯣꯝꯗ ꯆꯥꯛꯈꯨꯝ ꯑꯗꯨꯗꯅ ꯊꯣꯏꯕꯤ ꯃꯄꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯤ. ꯀꯩꯅꯣ ꯑꯩꯈꯣꯏ ꯕꯥꯖꯤꯁꯤꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯌꯨ ꯊꯛꯆꯤꯜꯂꯒ ꯑꯩꯈꯣꯏꯔꯣꯝꯗ ꯑꯣꯟꯁꯤꯟꯗꯅ ꯃꯆꯥꯅꯨꯄꯥ ꯌꯥꯎꯗꯕ ꯐꯋꯥꯝ ꯄꯣꯛꯄ ꯅꯣꯏꯗꯤ ꯅꯋꯥ ꯂꯧꯗꯦꯒ ꯑꯗꯨ ꯇꯧꯗꯦꯒꯅ ꯑꯗꯨꯝ ꯈꯠꯅꯕ ꯍꯧꯔꯤꯁꯤꯕꯣ? ꯑꯣ, ꯅꯪ ꯕꯥꯖꯤꯁꯦ ꯉꯥꯎꯔꯕꯅꯤ. ꯑꯗꯨꯅꯅꯤ ꯑꯉꯥꯎ ꯑꯐꯩꯅ ꯉꯥꯡꯕ ꯋꯥꯕꯨ ꯀꯔꯤꯝ ꯈꯜꯂꯨꯅꯨ ꯏꯆꯥꯁꯤꯗ. ꯈꯔ ꯂꯩꯔꯒ ꯅꯪ ꯕꯥꯖꯤꯁꯦ ꯕꯣꯔꯥ ꯈꯥꯎ ꯑꯃ ꯌꯥꯜꯂꯒꯅꯦ ꯂꯝꯕꯤ ꯁꯣꯔꯣꯛ ꯑꯩꯗꯤ ꯏꯆꯥꯅꯨꯄꯥ ꯑꯍꯨꯝꯒꯤ ꯃꯄꯥꯅꯤ ꯍꯥꯏꯗꯅ ꯃꯨrum ꯁꯣꯜꯂꯒ ꯆꯠꯈ꯭ꯔꯗꯧꯅꯤ. ꯑꯩꯗꯤ ꯁꯨꯛꯅꯨꯡ ꯍꯦꯛ ꯅꯨꯡꯁꯤꯗꯦ ꯑꯩꯈꯣꯏ ꯕꯥꯖꯤꯁꯦ. ꯏꯃꯥꯕꯣꯛꯁꯨ ꯃꯉꯥꯏ ꯕꯥꯖꯤꯒ ꯆꯞ ꯃꯥꯟꯅꯩ. ꯑꯩꯈꯣꯏꯒꯤ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯌꯥꯎꯗꯦ ꯂꯩꯇꯦ ꯃꯇꯥꯒꯨꯝ ꯑꯩꯈꯣꯏꯕꯨ ꯌꯥꯝ ꯎꯁꯤꯠꯇꯦ. ꯂꯩꯃꯅ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ, ꯏꯆꯦꯒ ꯏꯇꯩꯒꯁꯦ ꯍꯦꯟꯗꯤ ꯍꯦꯟꯃꯜꯂꯕꯅꯤ. ꯏꯇꯠ ꯇꯠꯇꯅ ꯃꯣꯏꯅ ꯑꯩꯈꯣꯏꯗ ꯈꯠꯅꯕ ꯍꯧꯔꯤꯁꯦ ꯌꯥꯝ ꯍꯦꯟꯃꯜꯂꯦ. ꯃꯥꯟꯅꯕ ꯇꯟꯕꯒꯤ ꯍꯟꯕꯤꯕꯁꯤꯗ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯑꯦ. ꯑꯁ, ꯀꯔꯤꯝ ꯈꯜꯂꯨꯅꯣꯃꯤ ꯅꯣꯏꯕꯣ. ꯃꯆꯥꯅꯨꯄꯥ ꯌꯨꯔꯥꯏ ꯆꯨꯕ ꯌꯨꯃꯥꯏ ꯆꯦꯟꯕ ꯁꯥꯒꯩꯒꯤ ꯃꯩꯇꯥꯟ ꯑꯁꯤꯕ ꯑꯍꯨꯝ ꯂꯩ ꯍꯥꯏꯗꯅ ꯃꯨꯛꯆꯔꯤꯕꯅꯤ. ꯀꯨꯏꯔꯔꯣꯏ, ꯈꯔ ꯂꯩꯔꯒ ꯃꯆꯥꯅꯨꯄꯥ ꯑꯍꯨꯝꯃꯛ ꯌꯨꯒꯤ ꯄꯥꯛꯇꯤ ꯏꯔꯥꯛꯅꯔꯒ ꯃꯄꯨꯒꯤ ꯂꯩꯀꯣꯜꯗ ꯍꯩꯅꯝ ꯂꯩꯅꯝ ꯑꯣꯏꯅ ꯇꯤꯟꯈꯤꯗꯧꯕ. ꯍꯩꯗꯤꯍꯦ ꯀꯔꯤꯅꯣ ꯑꯗꯨꯕꯨ ꯋꯥꯅꯦꯅ. ꯑꯁꯦꯡꯕꯗꯨꯅꯤꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ. ꯑꯄꯪꯕꯤ, ꯅꯪꯅ ꯀꯔꯤ ꯈꯪꯗꯗꯅ. ꯈꯔ ꯂꯩꯔꯒ ꯃꯆꯥꯅꯨꯄꯥ ꯑꯍꯨꯝꯃꯛ ꯇꯠꯈ꯭ꯔꯗꯧꯅꯤ. ꯁꯣꯝꯗꯅ ꯃꯤꯈꯨ ꯃꯄꯨꯔꯣꯏꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯤ. ꯅꯆꯥꯅꯨꯄꯥꯒꯤ ꯃꯃꯥꯟꯅꯕ ꯄꯥꯟꯗꯨꯝꯗꯣ ꯃꯣꯏ ꯃꯄꯥ ꯈꯪꯕ ꯅꯠꯇ꯭ꯔꯣ? ꯄꯥꯟꯗꯨꯝ ꯍꯥꯏꯗꯤ ꯃꯌꯥ ꯂꯟꯕ ꯃꯨꯊꯤ ꯊꯤꯕ ꯑꯉꯥꯡꯗꯨꯔꯣ? ꯍꯣꯏ, ꯃꯌꯥꯒ ꯈꯔ ꯂꯟꯕ ꯃꯁꯛꯀꯈꯔ ꯊꯤꯕ ꯁꯦꯜ ꯄꯥꯏꯕ ꯏꯃꯨꯡꯒꯤ ꯃꯆꯥꯗꯣ. ꯑꯗꯨ ꯀꯩꯗꯧꯔꯒꯦ? ꯑꯩꯅ ꯃꯥ ꯈꯪꯂꯒ ꯀꯩꯗꯧꯅꯒꯦ ꯍꯥꯏꯔꯤ? ꯍꯣ, ꯃꯥꯅꯅꯦ ꯅꯅꯥꯎ ꯅꯨꯄꯥꯁꯤꯒꯤ ꯃꯆꯥꯅꯨꯄꯤ ꯐꯋꯥꯝꯁꯤ ꯄꯥꯝꯃꯤ. ꯑꯗꯨꯅ ꯃꯁꯤꯒꯤ ꯐꯋꯥꯝꯁꯤ ꯄꯥꯟꯗꯨꯝꯗ ꯄꯤꯊꯣꯛꯈ꯭ꯔꯁꯤ. ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯃꯁꯤꯒꯤ ꯐꯋꯥꯝꯁꯦ ꯄꯥꯟꯗꯨꯝꯗ ꯍꯦꯛ ꯄꯤꯔꯕ ꯃꯈꯣꯏꯒꯤ ꯏꯪꯈꯣꯜꯁꯦ ꯑꯩꯈꯣꯏꯒꯤ ꯑꯣꯏꯍꯧꯕ ꯍꯥꯏꯕꯁꯤꯃꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯔꯔꯣꯏ. ꯀꯃꯥꯏꯅꯅꯣ ꯍꯥꯏꯔꯤꯁꯤꯕꯣ? ꯑꯁ, ꯅꯪꯁꯤꯗꯤ ꯚꯥꯞ ꯇꯥꯈꯤꯗ꯭ꯔꯦꯍꯦ. ꯁꯦ ꯑꯩ ꯍꯥꯏꯔꯤꯁꯤ, ꯄꯥꯟꯗꯨꯝꯗꯤ ꯃꯃꯥ ꯃꯄꯥꯒꯤ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕ ꯃꯆꯥꯅꯤꯅ ꯅꯤꯡꯉꯣꯜ ꯃꯋꯥ ꯑꯣꯏꯅ ꯌꯥꯑꯣꯡ ꯏꯜꯂꯒ ꯊꯣꯏꯕꯤ ꯍꯣꯏꯗ ꯀꯩꯁꯨꯝꯁꯨ ꯂꯩꯔꯔꯣꯏ. ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯁꯦꯜ ꯄꯥꯏꯕ ꯏꯃꯨꯡꯒꯤ ꯃꯆꯥꯅꯤꯅ ꯊꯣꯏꯕꯤ ꯍꯣꯏꯒꯤ ꯏꯪꯈꯣꯜꯁꯤꯗ ꯀꯔꯤꯁꯨ ꯃꯤꯇꯥꯔꯛꯑꯔꯣꯏ. ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯊꯣꯏꯕꯤꯁꯦ ꯄꯥꯟꯗꯨꯝꯗ ꯄꯤꯔꯗꯤ ꯃꯈꯣꯏꯒꯤ ꯏꯪꯈꯣꯜꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯑꯣꯏꯍꯧꯔꯣꯏꯗ꯭ꯔꯣ? ꯍꯣꯏ, ꯑꯣꯏꯍꯧꯔꯅꯤ. ꯃꯃꯥ, ꯅꯪꯁꯦ ꯂꯧꯁꯤꯡ ꯌꯥꯝ ꯂꯩꯅꯦ. ꯏꯆꯥꯅꯨꯄꯥ ꯑꯍꯨꯝ ꯄꯣꯛꯄꯤ ꯃꯃꯥꯅꯤ ꯍꯥꯏꯕꯗ ꯆꯞ ꯍꯦꯛ ꯆꯥꯏ. ꯍꯣ, ꯑꯗꯨꯕꯨꯗꯤ ꯑꯩꯁꯦ ꯇꯔꯥꯏꯕꯤ ꯏꯆꯝ ꯆꯝꯕꯤ ꯅꯨꯄꯤ ꯅꯠꯇꯦꯅꯦ. ꯁꯦ ꯃꯣꯏꯒꯤ ꯏꯪꯈꯣꯜꯁꯦ ꯑꯩꯈꯣꯏꯒꯤ ꯑꯣꯏꯍꯧꯕꯇ ꯅꯠꯇꯅ ꯄꯥꯟꯗꯨꯝꯗꯒꯤꯁꯨ ꯑꯩꯅ ꯁꯦꯟꯌꯥꯝ ꯑꯃ ꯂꯧꯒꯗꯧꯔꯤꯕꯅꯤ. ꯑꯗꯨꯅ ꯑꯃꯨꯛ ꯀꯔꯤꯒꯤꯅꯣ? ꯍꯩꯃꯥ, ꯐꯋꯥꯝꯁꯦ ꯃꯉꯣꯟꯗ ꯄꯤꯕꯒꯤꯅꯤꯗꯅ. ꯑꯩꯅꯁꯨ ꯍꯥꯏꯈ꯭ꯔꯕꯅꯤ, ꯊꯣꯏꯕꯤꯁꯦ ꯅꯪꯉꯣꯟꯗ ꯄꯤꯔꯒꯦ, ꯑꯗꯨꯒ ꯇꯧꯕꯤꯃꯜ ꯈꯪꯕ ꯑꯣꯏꯅ ꯁꯦꯜ ꯄꯤꯌꯨ ꯍꯥꯏꯗꯅ. ꯑꯗꯨꯗꯤ ꯑꯩꯈꯣꯏꯗꯤ ꯁꯦꯜꯁꯨ ꯐꯪꯕ ꯏꯪꯈꯣꯜꯁꯨ ꯐꯪꯕꯒꯤ ꯋꯥꯅꯤ. ꯑꯗꯨꯗꯤ ꯃꯁꯤꯒꯤ ꯐꯋꯥꯝꯁꯤ ꯄꯥꯅꯥꯎꯗ ꯄꯤꯗꯕ ꯌꯥꯔꯔꯣꯏ. ꯄꯥꯅꯥꯎ ꯍꯥꯏꯕ ꯅꯠꯇꯤꯌꯦ, ꯄꯥꯟꯗꯨꯝ ꯍꯥꯏꯕꯅꯤꯕ. ꯄꯥꯟꯗꯨꯝꯂ ꯄꯥꯅꯥꯎꯔ? ꯃꯉꯣꯟꯗ ꯐꯋꯥꯝꯁꯤ ꯄꯤꯔꯕꯗꯤ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯗꯤ ꯃꯣꯏꯒꯤ ꯏꯪꯈꯣꯜꯁꯦ ꯑꯩꯈꯣꯏꯒꯤ ꯑꯣꯏꯍꯧꯕ ꯍꯥꯏꯕꯁꯤꯃꯗꯤ ꯐꯛꯂꯥꯡꯗ ꯂꯩꯇꯨꯝꯅ ꯊꯣꯝꯕꯒ ꯆꯞ ꯃꯥꯟꯅꯔꯦꯅꯦ. ꯃꯥꯟꯅꯔꯕꯅꯤꯅꯦ ꯃꯄꯥ ꯅꯪꯕꯨ. ꯑꯩꯅꯅꯦ ꯄꯥꯟꯗꯨꯝꯗ ꯅꯪꯅ ꯐꯥꯅꯤꯡꯕ ꯅꯨꯃꯤꯠꯇ ꯀꯣꯛ ꯍꯦꯛꯇ ꯐꯥꯎ. ꯃꯗꯨꯗ ꯊꯣꯛꯂꯛꯄ ꯑꯐꯕꯇ ꯄꯨꯝꯕ ꯑꯩꯅ ꯂꯣꯏꯅ ꯃꯥꯌꯣꯛꯅꯔꯒꯦꯅ ꯍꯥꯏꯈ꯭ꯔꯕꯅꯤ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯃꯍꯧꯁꯥꯒꯨꯝ ꯊꯣꯏꯕꯤ ꯂꯩꯀꯥꯏꯒꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨꯕу ꯁꯨꯃꯥꯡ ꯑꯗꯨꯗ ꯊꯥꯡꯇ ꯁꯔꯤꯠ ꯁꯔꯥꯛ ꯇꯝꯕꯤꯔꯤ. ꯅꯥꯎꯇꯣꯝꯕ, ꯉꯔꯥꯡ ꯅꯪꯉꯣꯟꯗ ꯑꯣꯖꯥꯅ ꯃꯥꯏꯀꯩ ꯃꯔꯤ ꯁꯦꯕꯣꯠꯇꯤ ꯀꯥꯎꯕ ꯍꯩꯔꯣꯅ ꯍꯥꯏꯕꯗꯣ ꯍꯩꯔꯕ꯭ꯔꯣ? ꯍꯩꯔꯦ ꯑꯣꯖꯥ. ꯑꯗꯨꯗꯤ ꯍꯩꯔꯕ꯭ꯔꯥ ꯌꯦꯡꯒꯦ, ꯁꯦꯕꯣꯠꯇꯤ ꯀꯥꯎꯔꯛꯑꯣ. ꯑꯉꯥꯡ ꯑꯗꯨ ꯊꯣꯏꯕꯤꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯦꯕꯣꯠꯇꯤ ꯀꯥꯎꯕ ꯍꯧꯔꯛꯂꯝꯃꯤ.
Mataudo ubada Tomal. Makong masas, kaya tayo na siboti kaulim ni yun. Masidi na hanway ay na, ang angway di ngay siboti kau bado kang ningit sing lay. Kanapote, ay dum, siboti yung takaw ki, haksang sa zeloy. Hay do na Tomal, manggol aduda, ang ang dugi mataw tamlaga, siboti kau. Adu ba hal matam nagaway baga, masado lumbaga, uprang uplaga manggol adudagi, suri makado de hekta tarak lampi. Woy masiris! Ay ma, baba! Hay do na, mapagi manakta, baka na sensilag do na. Baba, kay soke. Ha, sok da. Kamay na to silurin na tawisi ba? Kay nun, nang baba si soy da na, dari kong tarak pa da kung pam sa haudra do na, to silim ni. Ang angaman. Ay di owi, pupunaw si, nautumagi mataw tamaga, seboti kau da magondagi upagawan tarak pa do ay di owi. Hay ma, yangun he, masiyang pagi daw yam hay ni. Pagi na te, mi idea siyang buuwi na. Hawdi pupuna, seboti kau ba tusan ba do? Ay di uwi. Kaya di ba na, masin masas ni uwi diba ngang ni yewi mas. Yari baba, angang sida uwi diba ngang batahalan no, baba ginagul kang layman. Wo ay suwawe, angang daga kit uwi diba ngang batahalura no mapa, lao. Ado di, nang nauhaw ba di, satsang laglaga ibu, hawgat di ba di kayo daw pa? Hanu tangda ingaw sinarabadi, tugi tuja sa naway na ay suniya, gusto na dabihek lay tokpa. Kaya mapatri ba nupi niyo ni? Mawama pure ba na tusili haradi, suokrapan bride na yengi di haydraga, tawa isasada na, gusto na dabi lay tokpa kain hekta hay. Yari si Papa, laybag to huba libado hidak hapsi. Tom now, chalo nang su, nang ginahay oray roro. Oja, nang pupugi asok pa sa hidak hapiram lagalaki. Hoy Oja. Imagi thoibiya nangi tampham thokpa angangsingsi mahi takpiruru napage sokpasi iman hidak happy haurake adudi phare baba asokpado imana maini hidak hapjarasani ai angangsinggi manakta sanglage laima imungda sangkhiduna hidak ama paituna thoraklaga moi mapa asokpado hidak amukta hapsisi arembade ingaw ngaw sinabra haibabu naraiba kasya chingdum muksauna pomi haiduna hidak taibi nai hingsabi nang karino thuppe Hidak haplabadi tupataba, hanu tangda sagat narabadi aduni kang. Hay duna, mapuroy bagi asok pumapam madubo hidak taybiri. Matung manaw din niya, hay di hay tana, angang sige mataw ka tambiru nuko moy mapa. Ay ito hay tabagi nate, so ay dana kong pam sa hawda bagi tubani. Hay iti kay so hay ning dadana among hay baga sari pa. Hay buhay hay ni kayo. Ngasi isa nupina, apawbi, tang tagi sintak piya mo ay dibasay. Mapa ay law bagi. Mapa ay hay toy sing toy ba, sarit sarak hay bagi ido, isa gi lutong na siyan bagi hay rin. Nang lawram labadi niya, asum na kay suhay ram. Hoy da, yare da. Moy mapa na hay toy sing toy ba, sarit sarak hay bagi oy ba ta. Nahanway, ihag takta, koy muna moy mapa putik ang baduda niya. Nakut pauhan bangam da kay sahi saki ba do? Ho adu din niya, ay nataway ki pusa sa noon na puhan ba. Magi koy mo hay ba kinmukwang mo do. Masasun. Masado wasit muktang pay. Ay na muktang kaw ba dati kinina nungay tada na kut hanbidap kang labro. Nuhok pa nata na upay layti. Pang daba mikiti na akan sabas siti. Nakong kasi ihita ka daw reda iti. Mamanang nga si ay ni ihikarak na koy mugi mayumyaw na bakaw ba soy ko. Ho yari. Hano tangda akan aring sabira no. Nahanway mo'y mapa na ingonda kao gitaw bada. Ay na mo'y mapagi na kongdo. Ta! Hayag huluro kung kayraga. Lakta na lang ba do? Kaubida ba pay? Tanzado da masak mataw pazaba masama ugayam na paba no pa amana. Kura, kainom tangjage ba? Karihang gayam no'y bunga. Oza to'y bigi mayum sibu. Manini sida nina. Sumang sida angang mayam matang ta sarit sarang oray riba sibu. Udrabra nang bo. Nati, Sumang si suong panda na tawri mayam si nanggi na mito da yung naunga tawin urura bro mini na siya. Masino pa sidi. Ibu nga, karigino, ibu nga na to'y bibo hangli ba di? Nung ban, kayo nindom sa. Ang nga mata, oza to'y bida, mahitam ba taraki hay da na hay na zagi tawba ni. Ado giway ria, siya pida sida pamuse, ay niya, nasalbo kawraki. Pari morado sing-sindo na pami, layman na kawrudo na to'y biso, Manggol layriba domda laklam. Pari, toybi ubada. Wah, kari ko fazano sini.
Ibong, ibonggi sabura aingona mahi tamba tharakena haibase. Thoibina hanglibaga du tade pari, thoibida mamit kupni kauba makai yengduna lay. Aina hairiga sitade, sino pasibo manapang mami goire za. Koi nom ni namase, masidi. Hey, ibungo, nangbo namit pang na tumlabro. Tade ni. Haidna tomal makut aduna pari ki mitmang da haiduna. Oi bungo, isa ang napina wa hairi ni nang. Asum na tawag pa sida pari na. Kaya ba kura? Ay na haiba na tiyan nasa nupi sinahaiba ni. Karino nangbo may amumukmang bro. Ibunggi isaro mahitam bagi harise. Adugi oirabadi hayengdagi hekta thabiro. Hoy, adudi hayengdagi thazaraklaki. Ado ay isabudi na tiyan iyambagi masani. Kaino ni ay di pakang ni nupi ka tizajita. Nang pakang oiraga kaidorage ha. Nangonda nang nupi tiraba kaina hangkra bro. As ako'y pabasima. Ibo, ako'y pabadi sumay na ngang khangdaba ni kemda khanbiganu ko. Ado ibong ko'y ngangdo hayengdagi ayukta aigi sida thaba hobiro. Yam nungaijare dudi Oza gumbi maming satpi phaubi sintakpi mana asumna harau yabirakpagidamak hainingai leitan ozabu thagatsari. Aidi yabira aroidra haiduna khanjarurabani. Adubu ozana yabirakpase yam nungaijare. Ado oza sildi thagi oina kaya lawbigani. Aidi asi lawni haiba akaknaba leijadi. Ibung khoina angamba khara pirakpado lawjaba natana silgi matangsidi thoini hena mantiknajadi. Aina angang kayabu thang taki mahi takpi tambiribasidi sil ngaki wanate. Aigi pandamdi haugalakliba tunggi yumbi oigadoriba angangsingbu ipa ipuna thambiramba mamal yamlaba mahi asibu tambiduna. Mahi asibu yokhattuna tunggi mirol phaubada mutnaidana lehaunaba asikhakini. Yam phajai ozagi wakalonse. Ipa nan ipuna yokhatpada ozana saroba thaudang ama lawbibase yamna phai. Ozagumbi atangbi lamdam sigi sanura mani haibada chawthoksai. Matung tarakpadasu hena maming satpi aphaubi sinthakpi ma oibira oza. Haiduna pari amadi thoibi wari tawi. Pari thoibiga wari sana na thoibida huran yengbasu lepte. Matawadada tomal mado tawri siyang. Ay isa na pida huran yengnada. Masimisi mura sina mamit thumdattana mamit kasi kain simasa. Asumna mathangi numitagidi pari na magi tasawgi masanupa adubu thoibigida mahi tamnabagidamak numit khudingi thinba laklami. Pari angang thilakpagi namada numit khudingi thoibiga wari sanazaba phangnaba thoibiga naksinnabu hotnaraklami. Thoibi masu thamoy ama palibanina parigi matauda paribu khajik nungsiba phauраklami. Ngasisu pari mayambagi masanupa tontonbu thoibigi manakta mahi tamba thilaklami. Oza ngasidi khar thengdokre angangse tumba hawgalo yadadan. Aina kadai tumba hawgalo yajiba. Nang ozagi manakta chatpada fajanaba na keraga laibaduda thengkhri natro. Oza akhoi khurasya ozana phajai hairaknaba akhoi pawdagi purit waraga lilakpani. Haima. Hey, singang sidi. Aduga ko oza akhoi khurana haiba oza se aigi domsani. Aina kadai haiba. Angang na machin thiba yam haibrebu nang haidudi nang ngara aingonda machin yam thi masingang simsi yengune oza angang na pangang dangang lana khanbiganu ko aduga goza akhoi khurana haiba oza sinung pari tontongi masin adu phatmenduna oza angang se pusinbiru aisu chatlagi thoibi pari da nokmi yengduna tonton lao adudi ayamu chatlagi oza tonton nahi tambaduna pukning changna tamuko horen khura lawbu mulaki haiduna pari tung hanna thoibida yengduna thongalomda thoklaklammi somda tomal ingkol ising sairambadagi leptuna makhwanga metlaga thoklakliba pari da yengduna ibunga nanga katu halake ibunga nanga kadu tiekpa tare chumna mamangda yenglaga satpa yadra nangbu natraga mora ama puthoro haibro phammaga gyan tana yengnaba yarani khura haima aidi kau yumda thabak arubu ma lehobani khura nasa mu sasaruki yumda thabak arubu ma lehobi haiduna pari ikai khangdagi prap satki thoibisu pari satkhrebra haina haipet chepthaduna yenglakpan adubu mapa tomal o satkre yengurano
ꯏꯁꯥꯅ ꯌꯥꯝ ꯌꯦꯡꯅꯤꯡꯂꯒꯅ ꯑꯃꯨꯛ ꯀꯧꯁꯤꯜꯂꯨꯁꯨ ꯍꯥꯏꯕ꯭ꯔꯣ? ꯑꯁ ꯑꯩꯈꯣꯏ ꯄꯥꯕꯁꯤꯗꯤ ꯃꯣꯏ ꯑꯅꯤꯒꯤ ꯃꯇꯧꯁꯦ ꯑꯩ ꯁꯤꯛꯅꯤ. ꯅꯠꯇꯦ ꯃꯣꯏ ꯑꯅꯤꯒꯤꯁꯤꯕꯨ ꯄꯥꯈꯪ ꯂꯩꯁꯥ ꯑꯣꯏꯕꯒꯤ ꯑꯄꯥꯝ ꯅꯨꯡꯁꯤ ꯀꯩꯗ ꯑꯣꯏꯔꯖꯥꯠꯅꯣ? ꯅꯨꯄꯥ ꯃꯆꯥꯁꯤ ꯋꯥꯈꯜ ꯇꯥꯕ ꯃꯤꯗꯤ ꯃꯥꯜꯂꯤꯍꯦ. ꯃꯁꯛ ꯃꯇꯧꯅꯒ ꯐꯖꯔꯤꯕ, ꯁꯨꯡ ꯐꯤꯔꯥꯜꯅꯒ ꯆꯥꯔꯤꯕ. ꯃꯁꯤꯅꯒ ꯇꯣꯃꯥꯜ ꯑꯩꯒꯤ ꯏꯃꯥꯛ ꯅꯨꯄꯥ ꯑꯣꯏꯔꯕꯗꯤ ꯈꯨꯜ ꯂꯩꯀꯥꯏ ꯃꯃꯥꯡꯗ ꯏꯃꯥꯏ ꯑꯣꯏꯖꯗꯣꯏꯅꯤꯅꯦ. ꯑꯗꯨꯕꯨ ꯅꯨꯄꯥ ꯃꯆꯥꯁꯤ ꯀꯔꯤ ꯀꯔꯝꯕ ꯃꯤ, ꯅꯤꯁꯥ ꯄꯁꯥꯒ ꯁꯤꯖꯤꯟꯅꯕ ꯃꯤꯔ ꯍꯥꯏꯅ ꯑꯩ ꯈꯪꯗꯣꯛꯇꯕꯗꯤ ꯌꯥꯗꯦ. ꯇꯥꯟꯖꯥꯗꯨꯗ ꯇꯣꯃꯥꯜꯒꯤ ꯃꯇꯩ ꯃꯃꯤꯠꯈꯨ ꯑꯗꯨ ꯃꯈꯨꯠꯇ ꯀꯣꯝꯄꯥꯛ ꯑꯃ ꯄꯥꯏꯔꯒ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯂꯝꯃꯤ. ꯑꯗꯨꯒ ꯃꯤꯔꯛ ꯅꯔꯛ ꯌꯦꯡꯂꯒ ꯇꯣꯃꯥꯜ ꯍꯣꯏꯒꯤ ꯏꯪꯈꯣꯜ ꯑꯗꯨꯗ ꯂꯨꯈꯥ ꯈꯨꯖꯥꯝ ꯑꯗꯨ ꯁꯠ ꯍꯩꯖꯤꯜꯂꯝꯂꯒ ꯏꯃꯨꯡꯗ ꯄ꯭ꯔꯕ꯭ꯔꯞ ꯆꯪꯈꯤ. ꯀꯩꯅꯣ ꯑꯩꯈꯣꯏ ꯏꯇꯩꯃꯁꯤꯅ ꯇꯧꯔꯝꯃꯤꯁꯤꯅ? ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯏꯪꯈꯣꯜꯁꯤꯕꯨ ꯃꯥꯒꯤ ꯃꯃꯤꯠꯇ ꯂꯨꯈꯥ ꯀꯣꯝ ꯑꯣꯏꯅꯒ ꯎꯔꯖꯥꯠꯂꯣ? ꯑꯩ ꯂꯩꯔꯤꯒꯁꯤ ꯎꯗꯒꯩ ꯂꯨꯈꯥꯛꯁꯤ ꯍꯩꯖꯤꯜꯂꯝꯃꯒ ꯐꯠ ꯆꯪꯈ꯭ꯔꯦ. ꯕꯦꯔꯥꯒꯤ ꯅꯨꯄꯤꯅꯤꯀꯣ ꯃꯁꯤ ꯅꯨꯄꯤꯁꯤꯁꯨ ꯍꯥꯏꯗꯨꯅ ꯇꯣꯃꯥꯜ ꯃꯌꯥꯝꯕꯒ ꯃꯥꯒꯒꯤ ꯇꯥꯏꯅꯔꯤꯕ ꯁꯝꯕꯜ ꯃꯌꯥꯗꯨꯗ ꯆꯪꯂꯛꯇꯨꯅ ꯑꯁ ꯂꯣꯏꯔꯦꯍꯦ. ꯐꯗꯤꯒꯣꯝ ꯃꯔꯛꯁꯤꯗ ꯆꯥꯛꯑꯣ ꯀꯩꯅꯣ ꯁꯂꯥꯛ ꯁꯥꯔꯤ. ꯅꯠꯇꯦ ꯂꯨꯈꯥꯛꯀꯁꯤꯕꯨ ꯑꯩꯒꯤ ꯏꯪꯈꯣꯜꯗ ꯅꯠꯇ꯭ꯔꯕꯗꯤ ꯍꯩꯗꯣꯛꯐꯝ ꯍꯨꯟꯗꯣꯛꯐꯝꯒ ꯑꯃꯠꯇ ꯂꯩꯇ꯭ꯔꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ. ꯑꯗꯣꯛꯅꯁꯨ ꯃꯕꯨꯛ ꯐꯠꯈꯤꯗ꯭ꯔꯦꯗ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ. ꯃꯤꯒꯤ ꯑꯁꯨꯛ ꯐꯖꯅ ꯍꯧꯖꯔꯤꯕ ꯌꯣꯟꯕ ꯌꯥꯔꯛꯂꯕ ꯐꯗꯤꯒꯣꯝꯁꯤꯡꯁꯤ ꯆꯥꯛꯀꯤ ꯆꯥꯛ ꯉꯥꯛꯇ ꯉꯥꯏꯍꯜꯂꯤꯕ ꯇꯧꯔꯤꯁꯦ. ꯑꯣ ꯀꯩꯗꯧꯕꯤꯔꯤꯒꯦ ꯃꯣꯏ ꯃꯄꯥ ꯑꯗꯨꯋꯥꯏꯗ ꯅꯊꯟꯇꯃꯨꯛ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯂꯩꯔꯤꯗꯨꯕꯨ ꯀꯔꯤꯒꯤꯅꯣ? ꯑꯣ ꯇꯨ ꯎꯔꯕꯁꯦ ꯐꯗꯤꯒꯣꯝ ꯃꯔꯛꯁꯤꯗ ꯇꯥꯔꯤꯕ ꯂꯨꯈꯥꯛ ꯆꯒꯨꯝ ꯃꯌꯥꯝꯁꯦ. ꯁꯤꯗꯤ ꯀꯅꯥꯅ ꯇꯧꯔꯤꯕ? ꯑꯩꯅꯗꯤ ꯍꯣꯔꯦꯟ ꯌꯣꯟꯊꯣꯛꯅꯕ ꯍꯦꯛꯀꯦꯅ ꯇꯧꯔꯒ ꯁꯤꯗꯤ ꯌꯥꯔꯔꯣꯏ ꯃꯤ ꯂꯨꯈꯥꯛ ꯆꯒꯨꯝ ꯉꯥꯛ ꯉꯥꯏꯔꯦ. ꯅꯠꯇꯦ ꯁꯤꯕꯨ ꯀꯔꯝꯕ ꯃꯤꯅ ꯇꯧꯔꯝꯃꯤꯅꯣ ꯍꯥꯏꯋꯥꯅꯤ. ꯀꯅꯥꯅ ꯑꯣꯏꯅꯤ? ꯑꯩꯈꯣꯏ ꯏꯇꯩꯃ ꯄꯨꯛꯐꯕꯤ ꯑꯃ ꯂꯩꯕꯗꯨꯅ ꯇꯧꯔꯝꯂꯤꯕꯅꯤꯗꯅ. ꯀꯔꯤꯒꯤ ꯃꯥꯗꯤ ꯂꯨꯈꯥꯛ ꯆꯒꯨꯝꯁꯦ ꯑꯩꯈꯣꯏ ꯏꯪꯈꯣꯜꯗ ꯍꯩꯖꯤꯜꯂꯝꯃꯤꯕ? ꯀꯔꯤꯒꯤ ꯑꯣꯏꯅꯤ? ꯃꯕꯨꯛ ꯐꯠꯇꯕꯒꯤ ꯍꯧꯅꯕꯤ ꯀꯛ ꯈꯠꯅꯕ ꯍꯧꯔꯤꯕꯅꯤꯗꯅ. ꯑꯁ ꯑꯩꯗꯤ ꯈꯣꯏꯗꯧꯒꯁꯤ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯍꯦꯛ ꯆꯥꯛꯏꯍꯦ. ꯑꯁꯨꯛ ꯌꯥꯝꯅ ꯃꯕꯨꯛ ꯐꯠꯇꯕ, ꯂꯩꯃꯤꯟꯅꯕꯗ ꯅꯨꯡꯉꯥꯏꯇꯕ ꯃꯤꯁꯤꯡꯁꯤꯕꯨ ꯀꯔꯤ ꯀꯔꯝꯕ ꯃꯤ? ꯈꯥꯡꯕ ꯇꯥꯕꯅꯤ ꯃꯃꯥ. ꯃꯣꯏꯒꯤ ꯃꯊꯛꯇ ꯋꯥꯒ ꯉꯥꯡꯉꯨ ꯌꯥꯄꯣꯟꯇꯦ. ꯑꯩꯈꯣꯏꯅ ꯋꯥ ꯍꯦꯛ ꯉꯥꯡꯂꯨꯕꯗ ꯃꯆꯥꯅꯨꯄꯥ ꯍꯨꯏ ꯑꯔꯧꯕ ꯃꯥꯟꯕ ꯁꯛꯊꯤꯕꯁꯤꯡꯗꯣ ꯆꯣꯡꯊꯣꯔꯛꯂꯒ ꯍꯦꯛꯇ ꯌꯧ ꯇꯧꯔꯛꯀꯗꯧꯔꯤꯕꯅꯤ. ꯄꯦꯜꯂꯦꯗꯀꯣ ꯑꯩꯗꯤ. ꯂꯣꯏꯔꯦꯕ ꯐꯗꯤꯒꯣꯝꯁꯤꯡꯁꯦ. ꯆꯥꯛꯀꯤ ꯆꯥꯛꯃꯛꯇ ꯉꯥꯏꯔꯦꯕ. ꯑꯁꯨꯛ ꯋꯥꯅ ꯊꯥꯖꯔꯒ ꯂꯥꯏꯅ ꯍꯦꯛ ꯃꯥꯡꯍꯜꯂꯤꯗꯀꯣ. ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤ. ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯣꯏꯕꯤ ꯑꯃꯗꯤ ꯄꯥꯔꯤꯁꯨ ꯅꯨꯡꯁꯤꯅꯔꯛꯂꯝꯃꯤ. ꯇꯣꯃꯥꯜꯅ ꯄꯥꯔꯤꯒꯤ ꯃꯔꯝꯗ ꯃꯔꯤ ꯃꯈꯣꯡ ꯀꯨꯞꯅ ꯊꯤꯗꯣꯛꯄꯗꯒꯤ ꯄꯥꯔꯤ ꯑꯁꯤ ꯋꯥꯈꯜ ꯇꯥꯕ, ꯅꯤꯁꯥ ꯄꯁꯥ ꯁꯤꯖꯤꯟꯅꯗꯕ, ꯁꯨꯕ ꯅꯣꯝꯕ, ꯁꯦꯜ ꯇꯥꯟꯕ ꯀꯟꯖꯕ ꯃꯤꯁꯛꯅꯤ ꯍꯥꯏꯕ ꯈꯪꯂꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯁꯨꯝꯅ ꯍꯥꯏ. ꯃꯃꯥ, ꯅꯆꯥ ꯅꯨꯄꯤꯒ ꯈꯪꯅꯔꯤꯕ ꯄꯥꯔꯤꯗꯣ ꯌꯥꯝ ꯐꯕ, ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯕ ꯅꯣꯝꯕꯒ ꯌꯥꯝ ꯀꯟꯕ, ꯁꯦꯜ ꯇꯥꯟꯕꯒ ꯌꯥꯝ ꯀꯟꯖꯕ ꯃꯤꯁꯛ ꯑꯣꯏꯔꯝꯃꯦꯅꯦ. ꯃꯣꯏ ꯃꯄꯥꯗꯤ ꯀꯔꯝꯍꯥꯏꯅ ꯈꯪꯉꯤꯕ? ꯑꯣꯏꯅ ꯃꯣꯏꯒꯤ ꯂꯩꯀꯥꯏꯗ ꯆꯠꯂꯒ ꯃꯥꯒꯤ ꯃꯔꯝꯗ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯗ ꯍꯪꯂꯨꯕꯗꯒꯤ ꯈꯪꯂꯤꯕꯅꯤ. ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯑꯣꯟꯊꯣꯛꯄꯅꯤꯍꯦ ꯃꯄꯥ ꯅꯪꯁꯨ. ꯅꯆꯥꯅꯨꯄꯤꯅꯒ ꯈꯪꯅ ꯆꯥꯟꯅꯕ ꯅꯨꯄꯥꯗꯨꯒꯤ ꯂꯩꯀꯥꯏꯗ ꯑꯗꯨꯝꯅ ꯆꯠꯇꯅ ꯂꯩꯀꯥꯏ ꯃꯤꯗꯒ ꯍꯪꯂꯨꯔꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ? ꯍꯪꯗ꯭ꯔꯕꯗꯤ ꯀꯔꯤꯅꯣ? ꯁꯤꯕꯨ ꯀꯌꯥꯝ ꯀꯥꯏꯕ ꯊꯕꯛꯅꯣ? ꯀꯅꯥ ꯈꯪꯅꯤ ꯅꯨꯄꯥ ꯃꯆꯥꯗꯨ ꯅꯤꯁꯥ ꯄꯁꯥ ꯆꯥꯕ ꯑꯣꯏꯔꯝꯂꯕꯗꯤ ꯅꯆꯥꯅꯨꯄꯤꯁꯦ ꯍꯌꯦꯡꯋꯥꯏ ꯋꯥꯔꯣꯏꯗ꯭ꯔో? ꯍꯌꯦꯡ ꯅꯆꯥꯅꯨꯄꯤꯅ ꯋꯥꯅ ꯂꯩꯔꯒ ꯅꯪ ꯑꯩꯅ ꯌꯦꯡꯕ ꯉꯝꯒꯗ꯭ꯔꯣ? ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯦ ꯃꯄꯥ ꯑꯩꯒꯤꯗꯤ ꯇꯥꯡꯅ ꯇꯣꯝꯊꯤꯟ ꯁꯥꯖꯕꯤꯅꯤ. ꯑꯗꯨꯅ ꯏꯆꯥꯒꯤ ꯄꯨꯟꯁꯤꯅ ꯑꯋꯥꯐꯝꯗ ꯇꯥꯗꯅꯕ ꯍꯥꯏꯅ ꯊꯑꯣꯏꯅ ꯅꯨꯄꯥ ꯃꯆꯥꯗꯨꯒꯤ ꯃꯔꯝꯗ ꯊꯤꯒꯠꯂꯨꯔꯤꯕꯅꯤ. ꯌꯥꯏꯍꯦ ꯃꯄꯥ ꯅꯪꯁꯨ ꯄꯨꯔꯥ ꯕꯦꯔꯥꯒꯤ ꯃꯄꯥꯅꯤ. ꯁꯣꯝꯗꯅ ꯊꯣꯏꯕꯤ ꯈꯨꯜꯒꯤ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯗꯨꯗ ꯄꯥꯔꯤꯒ ꯎꯅꯔꯤ. ꯑꯁ ꯑꯩꯗꯤ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯂꯛꯅꯕꯗ ꯂꯣꯏꯔꯦ ꯏꯕꯦꯝꯃ. ꯀꯔꯤꯒꯤꯅꯣ ꯍꯥꯏꯁꯤꯕꯣ? ꯅꯣꯏ ꯄꯥꯕꯅ ꯑꯩꯁꯦ ꯃꯥꯒꯤ ꯃꯌꯥ ꯑꯣꯏꯗꯣꯏꯅꯤ. ꯑꯩꯁꯦ ꯀꯔꯝꯕ ꯃꯤꯅꯣ, ꯅꯤꯁꯥ ꯄꯁꯥ ꯆꯥꯕ꯭ꯔꯥ, ꯊꯕꯛ ꯏꯪꯈꯥꯡꯒ ꯁꯨꯅꯤꯡꯕ꯭ꯔꯥ ꯒꯥꯏꯗꯅ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯗ ꯑꯩꯒꯤ ꯃꯔꯝꯗ ꯀꯣꯏꯍꯪ ꯍꯪꯉꯝꯃꯤ. ꯍꯩꯃꯥ, ꯑꯩꯈꯣꯏ ꯄꯥꯕꯁꯤꯗꯤ ꯀꯃꯥꯏ ꯉꯥꯡꯅꯅꯤ? ꯑꯩꯗꯤ ꯇꯟꯕ ꯑꯃ ꯌꯥꯎꯔꯤꯗ ꯑꯩꯈꯣꯏ ꯄꯥꯕꯁꯤ. ꯅꯠꯇꯦ ꯀꯩ ꯋꯥꯈꯜꯗꯅꯣꯕ ꯑꯩꯈꯣꯏ ꯄꯥꯕꯅ ꯑꯗꯨꯝꯅꯒ ꯃꯤꯉꯣꯟꯗ ꯅꯪꯒꯤ ꯃꯔꯝꯗ ꯍꯪꯉꯤꯗꯨꯕꯣ? ꯍꯧꯖꯤꯛꯀꯥꯟꯗꯤ ꯃꯊꯣꯡ ꯆꯥꯗꯕ, ꯁꯨꯅꯤꯡꯗꯕ, ꯅꯤꯁꯥ ꯆꯥꯕ ꯅꯨꯄꯥ ꯃꯌꯥꯝ ꯑꯃ ꯈꯨꯔꯛ ꯍꯥꯡꯗꯅ ꯂꯩꯔꯕꯅꯤꯅ ꯑꯩꯁꯨ ꯃꯣꯏꯒꯨꯝꯕ ꯑꯣꯏꯔꯝꯒꯗ꯭ꯔꯅ ꯁꯨꯝ ꯄꯥꯈꯠꯇꯅ ꯇꯧꯔꯤꯕ ꯑꯣꯏꯔꯤꯅꯤ. ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯆꯨꯝꯕ. ꯑꯩꯈꯣꯏ ꯄꯥꯕꯗꯤ ꯑꯩꯒꯤ ꯌꯥꯝ ꯋꯥꯖꯕꯅꯤ. ꯑꯩꯉꯣꯟꯗꯁꯨ ꯏꯇꯠ ꯇꯠꯇꯅ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯈꯟꯕꯗ ꯍꯩꯁꯤꯡꯅ ꯈꯜꯂꯣꯅ ꯑꯗꯨꯝ ꯍꯥꯏꯕꯅꯤ. ꯅꯥꯏꯇꯣꯝ ꯄꯣꯛꯆꯕꯤ ꯃꯆꯥ ꯅꯤꯉꯣꯜ ꯑꯣꯏꯕꯅꯤꯅ ꯍꯌꯦꯡ ꯃꯊꯣꯡ ꯍꯨꯛꯇꯕ ꯀꯅꯥ ꯑꯃꯒ ꯋꯥꯏꯊꯨꯡꯅꯔꯨꯔꯒ ꯋꯥꯅ ꯄꯨꯟꯁꯤ ꯂꯦꯟꯒꯗ꯭ꯔꯥ ꯍꯥꯏꯗꯅ ꯄꯥꯈꯠꯇꯅ ꯍꯥꯏꯖꯔꯤꯕꯅꯤꯅꯦ. ꯈꯪꯗ꯭ꯔꯦꯗ, ꯑꯩꯒꯤꯗꯤ ꯏꯊꯛꯇ ꯏꯕꯨꯡ ꯑꯃ, ꯏꯈꯥꯗ ꯏꯅꯥꯎ ꯑꯃ ꯂꯩꯕꯁꯨ ꯅꯠꯇꯦ. ꯑꯗꯨꯅ ꯍꯌꯦꯡ ꯑꯩꯅ ꯌꯨꯝ ꯄꯥꯜꯂꯒ ꯏꯃꯥ ꯄꯥꯕꯁꯦ
ꯀꯅꯥꯅ ꯌꯦꯡꯁꯤꯟꯕꯤꯍꯧꯅꯤ ꯈꯟꯕꯗ ꯑꯩ ꯋꯥꯈꯜꯁꯦ ꯋꯥꯗꯕ ꯉꯝꯗꯦ꯫ ꯑꯩꯈꯣꯏ ꯕꯥꯁꯤꯃꯛꯀꯤ ꯁꯛꯇꯥꯅꯤ, ꯏꯕꯨꯡ ꯑꯍꯨꯝꯗꯨꯒꯤ ꯃꯇꯧꯅꯤ꯫ ꯑꯩ ꯏꯃꯥ ꯄꯥꯕꯒꯤ ꯈꯟꯕꯗ ꯋꯥꯗꯕ ꯉꯝꯗꯦ꯫ ꯍꯤꯔꯥ, ꯃꯗꯨꯒꯤꯕꯨ ꯑꯩꯅ ꯀꯣꯛ ꯅꯣꯏꯗ ꯌꯥꯑꯣꯡ ꯏꯜꯂꯒ ꯅꯣꯏ ꯏꯃꯥ ꯄꯥꯕꯗꯣ ꯑꯩꯈꯣꯏꯅꯤꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯒ ꯂꯣꯏꯔꯦ ꯀꯩꯅꯣ꯫ ꯑꯗꯨꯝꯅ ꯇꯧꯕꯗꯣ ꯑꯩꯗꯤ ꯄꯥꯝꯗꯦ꯫ ꯅꯪꯒꯤꯁꯨ ꯑꯄꯣꯛꯄ ꯏꯃꯥ ꯄꯥꯕ ꯂꯩ, ꯃꯈꯣꯏꯕꯨ ꯊꯅꯝꯂꯒ ꯅꯪꯕꯨ ꯌꯥꯑꯣꯡ ꯏꯜꯍꯟꯕ ꯍꯥꯏꯕꯗꯣ ꯑꯩꯗꯤ ꯄꯥꯝꯕ ꯑꯣꯏꯗꯦ꯫ ꯅꯣꯏꯒꯤ ꯏꯃꯥ ꯄꯥꯕꯅꯁꯨ ꯃꯗꯨ ꯅꯨꯡꯉꯥꯏꯔꯣꯏ꯫ ꯍꯣꯏ ꯕꯦꯝꯃ, ꯑꯗꯨꯒꯤꯗꯤ ꯀꯩꯝ ꯈꯜꯂꯨꯅꯨ꯫ ꯑꯩꯈꯣꯏꯒꯤꯗꯤ ꯏꯆꯤꯜ ꯏꯅꯥꯎ ꯅꯨꯄꯥ ꯉꯥꯛꯇꯅꯤ꯫ ꯑꯩ ꯑꯃ ꯌꯥꯑꯣꯡ ꯏꯟꯕꯗ ꯏꯃꯥ ꯄꯥꯕꯅ ꯀꯩꯁꯨꯝ ꯅꯨꯡꯉꯥꯏꯇꯕ ꯇꯧꯔꯣꯏ꯫ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯎꯔꯛꯀꯅꯤ꯫ ꯑꯩꯒꯤ ꯏꯃꯥ ꯄꯥꯕꯒꯤ ꯄꯨꯛꯆꯦꯜ ꯅꯪꯅ ꯈꯪꯗꯕꯒꯤꯅꯤ, ꯃꯕꯨꯛ ꯃꯄꯥꯎꯒ ꯐꯈ꯭ꯔꯖꯥꯠ꯫ ꯃꯤ ꯑꯩꯈꯣꯏ ꯏꯃꯥꯗꯤ ꯅꯪꯁꯦ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕꯤ ꯃꯆꯥ ꯅꯤꯉꯣꯜꯅꯤ ꯈꯪꯕꯗꯒꯤ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯅꯣꯏꯗ ꯌꯥꯑꯣꯡ ꯏꯜꯂꯒ ꯂꯩꯔꯣꯅꯕꯨ ꯍꯥꯏꯔꯕꯅꯤ꯫ ꯃꯔꯝꯗꯤ ꯑꯩꯒꯤ ꯏꯃꯥ ꯄꯥꯕꯒꯤꯗꯤ ꯑꯩꯈꯣꯏ ꯇꯥꯆꯧꯁꯨ ꯂꯩꯔꯤ, ꯑꯩꯈꯣꯏ ꯇꯌꯥꯏꯁꯨ ꯂꯩꯔꯤ, ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯇꯣꯝꯕꯁꯨ ꯂꯩꯔꯤ꯫ ꯑꯗꯨꯕꯨ ꯅꯈꯣꯏ ꯏꯃꯥ ꯄꯥꯕꯒꯤꯗꯤ ꯅꯪ ꯈꯛꯇꯅꯤ꯫ ꯑꯗꯨꯅ ꯑꯍꯜ ꯑꯣꯏꯔꯕ ꯁꯣꯜꯂꯕ ꯅꯣꯏ ꯏꯃꯥ ꯄꯥꯕ ꯈꯛ ꯇꯔꯛ ꯇꯔꯛ ꯂꯩꯕꯗꯣ ꯏꯃꯥꯅ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯗꯨꯅ ꯌꯥꯑꯣꯡ ꯏꯜꯂꯒ ꯅꯅꯦꯝ ꯅꯀꯨꯒꯤ ꯁꯦꯕꯥ ꯇꯧꯕꯤꯌꯨꯅ ꯍꯥꯏ꯫ ꯑꯩꯒꯤ ꯏꯅꯦꯝꯄꯣꯛ ꯑꯣꯏꯗꯣꯏꯁꯤꯗꯤ ꯄꯨꯛꯆꯦꯜ ꯌꯥꯝꯅ ꯆꯥꯎꯕ ꯖꯥꯠꯅꯤꯅꯦ꯫ ꯑꯩꯁꯦ ꯃꯅꯦꯝ ꯑꯐꯕꯤ ꯐꯪꯕꯤ ꯃꯧ ꯍꯥꯏꯗꯣ ꯑꯣꯏꯒꯗꯧꯔꯦꯅꯦ꯫ ꯑꯣꯏꯒꯗꯧꯔꯕꯅꯤ ꯑꯣꯖꯥ꯫ ꯇꯥ ꯄꯥꯔꯤꯅ ꯑꯩꯉꯣꯟꯗ ꯑꯣꯖꯥ ꯍꯥꯏꯅ ꯃꯤꯡꯒꯧꯕꯗꯣ ꯀꯧꯕꯤꯅꯣ ꯍꯥꯏ ꯋꯥꯅꯤ, ꯊꯣꯏꯕꯤ ꯍꯥꯏꯅ ꯑꯗꯨꯝ ꯀꯧ ꯍꯥꯏꯔꯒ꯫ ꯑꯣꯖꯥ ꯀꯧꯔ ꯀꯩꯗꯧꯔꯒꯦ? ꯑꯣꯖꯥ ꯍꯥꯏꯕ ꯃꯤꯡꯒꯧꯁꯦ ꯅꯪꯉꯣꯟꯗ ꯀꯧꯕ ꯌꯥꯝ ꯄꯛꯆꯩꯅ ꯊꯑꯣꯏꯅ ꯀꯧꯔꯤꯅꯤ꯫ ꯍꯌꯦꯡ ꯑꯩꯈꯣꯏꯅꯤ ꯂꯨꯍꯣꯡꯂꯕ ꯇꯨꯡꯗꯁꯨ ꯅꯪꯅ ꯄꯥꯝꯖꯔꯤꯕ ꯂꯝꯕꯤꯁꯤꯗ ꯑꯗꯨꯝ ꯆꯠꯍꯟꯒꯅꯤ꯫ ꯅꯪꯕꯨ ꯀꯩꯗꯧꯅꯨꯡꯗ ꯑꯩꯅ ꯑꯩꯒꯤ ꯅꯨꯄꯤꯅꯤ, ꯑꯩꯅ ꯉꯝꯃꯤ ꯃꯇꯥꯒꯨꯝ ꯅꯝꯊꯗꯨꯅ ꯈꯛ ꯊꯝꯂꯣꯏ꯫ ꯇꯥ ꯄꯥꯔꯤ, ꯅꯪꯕꯨ ꯑꯩꯒꯤ ꯑꯣꯏꯅ ꯐꯪꯖꯕꯁꯦ ꯑꯩꯁꯦ ꯀꯌꯥꯗ ꯂꯥꯏꯕꯛ ꯐꯔꯕꯅꯣ꯫ ꯑꯩꯒꯤ ꯑꯄꯥꯝꯕ ꯈꯨꯗꯤꯡ ꯅꯪꯅ ꯂꯣꯏꯅ ꯍꯦꯛ ꯈꯪ ꯍꯥꯏꯗꯨꯅ ꯊꯣꯏꯕꯤ ꯄꯥꯔꯤꯒ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯕ ꯇꯨꯡ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯊꯣꯏꯕꯤꯅ ꯂꯝꯂꯥꯟꯕ ꯀꯅꯥ ꯑꯃꯒ ꯃꯔꯤ ꯂꯩꯅꯈ꯭ꯔꯦ ꯇꯥꯕꯗ ꯄꯥꯟꯗꯨꯝ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯀꯞꯇꯅ ꯃꯇꯥꯎ ꯇꯣꯝꯕꯗ ꯁꯨꯝꯅ ꯍꯥꯏꯔꯤ꯫ ꯅꯪꯅ ꯑꯩꯉꯣꯟꯗ ꯊꯣꯏꯕꯤ ꯄꯤꯅꯦꯅ ꯁꯦꯜ ꯇꯞꯅꯈꯩꯁꯨ ꯂꯧꯊꯣꯛꯄꯤꯕ, ꯑꯗꯨꯒ ꯅꯨꯡꯇꯤꯒꯤ ꯁꯤꯊꯣꯛ ꯅꯪꯒꯤ ꯌꯨ ꯀꯧꯍꯟꯕ, ꯑꯗꯨꯒ ꯊꯣꯏꯕꯤꯅ ꯑꯇꯣꯞꯄ ꯅꯨꯄꯥꯒ ꯅꯨꯡꯁꯤꯅꯈꯤꯕ꯫ ꯑꯩ ꯌꯥꯝ ꯄꯦꯟꯗꯤ ꯇꯧꯅ ꯑꯩ ꯅꯪꯕꯨ ꯌꯥꯝ ꯋꯥꯔꯧꯏ ꯍꯥꯏꯁꯤ꯫ ꯃꯥꯅ ꯑꯇꯣꯞꯄ ꯅꯨꯄꯥꯒ ꯀꯣꯏꯅꯔ ꯀꯩꯗꯧꯔꯒꯦ? ꯍꯌꯦꯡ ꯂꯨꯍꯣꯡꯕꯗꯤ ꯅꯪꯒ ꯂꯨꯍꯣꯡꯗꯣꯏꯁꯤꯗꯤ꯫ ꯑꯁꯤꯒꯤꯗꯃꯛꯇꯕꯨ ꯀꯞꯇꯅ ꯀꯩꯗꯧ? ꯅꯨꯄꯥ ꯅꯠꯇꯗꯧ ꯀꯞꯇ꯭ꯔꯗꯤ ꯀꯩꯅꯣ? ꯑꯇꯣꯞꯄ ꯅꯨꯄꯥꯒ ꯀꯣꯏꯅꯔꯒ ꯑꯩꯒ ꯀꯃꯥꯏꯅ ꯂꯨꯍꯣꯡꯗꯣꯏꯅꯣ? ꯅꯆꯤꯟ ꯊꯤꯕ, ꯍꯥꯏꯈꯤꯕ ꯋꯥ ꯉꯥꯛꯇꯕ, ꯃꯔꯨꯞꯅ ꯃꯔꯨꯞ ꯊꯥꯖꯕ ꯍꯥꯏ꯫ ꯑꯩ ꯌꯥꯝ ꯄꯦꯟꯗꯦ꯫ ꯃꯤꯠꯈꯨꯅ, ꯍꯩ ꯄꯥꯟꯗꯣꯝ, ꯀꯞꯀꯅꯨ ꯀꯞꯀꯅꯨ꯫ ꯀꯔꯤꯒꯤꯅꯣ ꯃꯤ ꯅꯪꯅ ꯀꯞꯂꯤꯕꯗꯨꯕꯣ? ꯑꯩꯅ ꯅꯍꯥꯟꯅ ꯁꯤ ꯊꯣꯛꯅꯕ ꯀꯣꯛ ꯐꯥꯔꯒ ꯂꯧ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯄꯥꯟꯗꯨꯝ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯍꯤꯛ ꯍꯤꯛꯀ ꯀꯞꯂꯒ꯫ ꯅꯣꯏꯅꯗꯤ ꯐꯥꯎꯅ ꯍꯥꯏꯔꯤ, ꯃꯁꯤ ꯅꯨꯄꯤꯁꯤ ꯀꯤꯖꯩꯅꯦ, ꯃꯤ ꯈ꯭ꯋꯥꯏꯒꯤ ꯅꯨꯄꯤꯒꯨꯝꯕ ꯑꯣꯏꯔꯗꯤ ꯐꯩ, ꯀꯅꯥꯒꯤ ꯅꯨꯄꯥ ꯑꯃꯗꯒꯤ ꯍꯦꯟꯅ ꯁꯔꯤꯠ ꯁꯥꯔꯛ ꯍꯩꯕꯅꯤꯅ ꯑꯩꯅ ꯐꯥꯔꯨꯔꯣ, ꯃꯥꯅ ꯇꯥ ꯃꯈꯩ ꯐꯨꯗꯠꯂꯒ ꯊꯅꯝꯃꯣ, ꯅꯥꯗꯣꯏꯁꯤ ꯀꯅꯥꯗꯅꯣ? ꯑꯩ ꯅꯠꯇ꯭ꯔꯣ? ꯍꯩꯃ, ꯑꯁ ꯄꯥꯟꯗꯨꯝ, ꯅꯪ ꯁꯤ ꯅꯨꯄꯥ ꯑꯣꯟꯊꯣꯛꯅ ꯃꯥꯟꯈꯤꯗ꯭ꯔꯦꯍꯦ꯫ ꯅꯪ ꯅꯨꯄꯥ ꯅꯠꯇ꯭ꯔꯣ? ꯍꯥ? ꯅꯪꯅ ꯉꯝꯅꯕ ꯃꯤ ꯅꯦꯛꯂꯒ ꯐꯥꯕꯗꯤ ꯀꯩꯗꯧꯋꯤ? ꯁꯦꯜ ꯍꯥꯏꯔꯦ ꯄꯥꯏꯗꯕ ꯅꯠꯇꯦ, ꯁꯦꯜ ꯍꯥꯏꯔꯦ ꯄꯥꯏꯗꯕ ꯅꯠꯇꯦ, ꯁꯦꯟꯌꯥꯝ ꯑꯃ ꯄꯤꯔꯒ ꯃꯁꯥ ꯃꯎ ꯐꯕ ꯅꯍꯥ ꯈꯔ ꯀꯣꯛ ꯅꯦꯛꯂꯒ ꯐꯥꯕꯗ ꯃꯥꯅ ꯀꯔꯤꯕꯨ ꯇꯧꯕ ꯉꯝꯒꯗꯧꯔꯤꯒꯦ? ꯍꯥ? ꯑꯗꯨꯃꯥꯏꯅ ꯇꯧꯕꯅ ꯐꯔꯗ꯭ꯔꯥ? ꯑꯗꯨꯗꯤ ꯏꯃꯥ, ꯑꯩꯅ ꯍꯥꯏꯁꯤ ꯇꯧꯔꯣ, ꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯔꯅꯤ꯫ ꯁ꯭ꯋꯥꯏꯗꯅꯦ ꯀꯞꯆꯦꯠꯄ ꯁꯥꯗꯅ ꯂꯩꯕꯅ ꯀꯥꯟꯅꯔꯣꯏ꯫ ꯃꯤ ꯅꯦꯛꯎꯔꯣ, ꯑꯗꯨꯒ ꯍꯌꯦꯡ ꯍꯦꯛꯇ ꯐꯥꯅꯕ ꯇꯧ꯫ ꯄꯥꯟꯗꯨꯝ ꯃꯄꯤ ꯁꯠ ꯇꯩꯊꯣꯛꯂꯒ꯫ ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯒꯦ ꯏꯃꯥꯕꯣꯛ, ꯀꯅꯥ ꯁꯦꯜ ꯄꯤꯔꯒ ꯅꯦꯛꯄ ꯌꯥꯕ ꯃꯤ ꯂꯩꯌꯦꯅ ꯑꯃꯨꯛꯇ ꯊꯤꯔꯨꯈꯤꯒꯦ꯫ ꯏꯇꯥꯎ, ꯑꯩ ꯆꯠꯂꯦꯀꯣ꯫ ꯍꯥꯏ ꯄꯥꯟꯗꯨꯝ, ꯊꯕꯛ ꯃꯥꯏ ꯄꯥꯛꯄꯒ ꯏꯃꯥꯕꯣꯛꯅ ꯍꯥꯏꯕ ꯁꯦꯟꯐꯝꯗꯨꯗꯤ ꯀꯥꯎꯕ ꯌꯥꯗꯦꯀꯣ꯫ ꯀꯥꯎꯖꯔꯣꯏ ꯏꯃꯥꯕꯣꯛ, ꯅꯆꯥꯅ ꯈꯪꯅ ꯇꯧꯖꯒꯅꯤ꯫ ꯍꯥꯏꯔꯝꯗꯨꯅ ꯄꯥꯟꯗꯨꯝ ꯍꯔꯥꯎꯅ ꯆꯤꯟꯆꯠ ꯆꯠꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯄꯥꯟꯗꯨꯝ ꯃꯁꯥ ꯃꯎ ꯐꯕ ꯅꯍꯥ ꯈꯔ नेक्ꯂꯒ ꯊꯣꯏꯕꯤꯕꯨ ꯐꯥꯒꯗꯕꯒꯤ ꯑꯁꯦꯡꯕ ꯇꯥꯟꯖꯥ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯥꯡ ꯆꯥꯅ ꯊꯣꯏꯕꯤꯁꯨ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯄꯥꯟꯗꯨꯝ ꯊꯣꯏꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯊꯣꯏꯕꯤ ꯄꯥꯟꯗꯨꯝꯗ ꯃꯃꯤꯠ ꯐꯩꯔꯞ ꯌꯦꯡꯂꯛꯂꯝꯃꯤ, ꯑꯗꯨꯒ ꯐꯠ ꯆꯠꯀꯦ ꯇꯧꯏ꯫ ꯍꯩꯃ, ꯉꯥꯏꯈꯣ, ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯗꯨꯛ ꯌꯥꯝ ꯇꯥꯍꯔꯤꯗꯨꯕꯣ? ꯉꯁꯤꯗꯤ ꯅꯪ ꯑꯩꯈꯣꯏꯗ ꯆꯠꯂꯗꯕꯅꯤ꯫ ꯎꯔꯕ ꯑꯩꯅ ꯄꯨꯔꯛꯏꯕ ꯁꯥꯐꯕ ꯅꯍꯥꯁꯤꯡꯁꯦ? ꯃꯣꯏꯁꯦ ꯑꯩꯅ ꯁꯦꯜꯒ ꯇꯤꯡꯈꯩ ꯅꯦꯛꯂꯒ ꯅꯪ ꯐꯥꯅꯕ ꯄꯨꯔꯛꯏꯅꯦ꯫ ꯏ, ꯀꯔꯤꯕ? ꯑꯩꯕꯨ ꯐꯥꯗꯣꯏꯕ? ꯐꯥꯗꯣꯏꯗꯤ ꯀꯩꯅꯣ? ꯍꯥꯏ, ꯆꯠꯂꯣꯍꯦ ꯁ꯭ꯋꯥꯏꯗ, ꯑꯔꯦꯝꯕꯗ ꯈꯨꯅꯝꯁꯤꯗ ꯍꯨꯝꯖꯤꯜꯂꯛꯇꯅ ꯇꯣꯛꯀꯅꯤ꯫ ꯑꯁ, ꯅꯪꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯣ ꯇꯧꯅꯣꯃꯤ, ꯑꯩ ꯀꯤ ꯍꯥꯏꯕ꯫ ꯅꯋꯥꯅ ꯄꯨꯔꯣꯏꯕꯗꯕꯨ ꯑꯗꯨꯝꯅ ꯇꯧꯕ ꯍꯧꯅꯕ꯭ꯔꯣ ꯑꯉꯥꯎꯕꯤ ꯅꯪꯕꯨ? ꯅꯪꯒꯤꯁꯦ ꯑꯩꯕꯨ ꯅꯨꯄꯤꯅꯤ ꯍꯥꯏꯅ ꯎꯁꯤꯠꯇ꯭ꯔꯤꯔꯥ? ꯍꯥ? ꯅꯪ ꯍꯧꯖꯤꯛ ꯇꯞ ꯃꯈꯩ ꯐꯨꯗꯠꯂꯣ ꯍꯥꯏꯕ꯭ꯔꯣ? ꯎꯁꯤꯠꯇꯕ ꯅꯠꯇꯦ,
ꯅꯪ ꯁꯤꯃ ꯐꯤꯡꯒꯠꯈꯤꯕꯁꯤꯅ ꯁꯦ ꯑꯃꯨꯛꯇ ꯐꯤꯡꯒꯠꯈꯤꯅꯣꯕ ꯑꯩꯅ ꯅꯪ ꯐꯥꯗꯣꯏꯁꯦ ꯅꯣꯏ ꯏꯃꯥꯕꯣꯛ ꯍꯣꯏ ꯅꯣꯏ ꯕꯥꯁꯤ ꯍꯣꯏꯅꯁꯨ ꯂꯣꯏꯅ ꯌꯥꯔꯕꯅꯤ ꯅꯪ ꯍꯦꯛ ꯐꯥꯕꯒ ꯑꯩꯅ ꯃꯣꯏꯗ ꯁꯦꯜ ꯃꯌꯥꯝ ꯑꯃꯁꯨ ꯄꯤꯗꯣꯏꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯅꯤ ꯆꯥꯎꯅ ꯂꯨꯍꯣꯡꯂꯒ ꯑꯩꯈꯣꯏꯗ ꯅꯪꯁꯨ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯗꯣꯏꯅꯤ ꯑꯣ ꯅꯪꯅ ꯑꯩ ꯐꯥꯅꯕ ꯊꯧꯔꯥꯡ ꯂꯤꯕꯁꯦ ꯏꯃꯥꯕꯣꯛ ꯈꯣꯏ ꯕꯥꯖꯤ ꯈꯣꯏꯁꯨ ꯂꯣꯏꯅ ꯌꯥꯎꯔꯤꯕꯣꯏ ꯌꯥꯎꯔꯤꯅꯤ ꯀꯩꯅꯣ ꯃꯣꯏꯅꯒ ꯂꯣꯏ ꯌꯥꯔꯕꯅꯤ ꯈꯪꯉꯕꯣ ꯑꯗꯨꯅ ꯂꯥꯛꯑꯣ ꯑꯩꯈꯣꯏꯗ ꯆꯠꯂꯁꯤ ꯍꯣꯏ ꯁꯥꯐꯕ ꯁꯥ ꯅꯇꯩꯃꯁꯤ ꯐꯥꯔꯒ ꯄꯨꯅꯕ ꯇꯧꯁꯤ ꯃꯤ ꯄꯣꯡꯒ ꯂꯥꯛꯂꯕꯗꯤ ꯑꯔꯦꯝꯕꯗ ꯐꯥꯎꯗꯕ ꯇꯥꯔꯦ ꯅꯨꯄꯥꯁꯤꯡ ꯑꯗꯨ ꯊꯣꯏꯕꯤꯕꯨ ꯐꯥꯅꯕ ꯍꯥꯏꯅ ꯆꯪꯁꯤꯜꯂꯛꯂꯝꯃꯤ ꯑꯗꯨꯕꯨ ꯅꯨꯄꯥꯁꯤꯡ ꯑꯗꯨ ꯑꯃꯃꯝꯇ ꯑꯣꯏꯅ ꯊꯣꯏꯕꯤꯅ ꯐꯨꯗꯔꯛꯂꯝꯃꯤ ꯍꯣꯏ ꯃꯥꯏ ꯁꯤꯔꯦ ꯑꯁꯤ ꯅꯨꯄꯤꯁꯤꯗꯤ ꯅꯨꯄꯤ ꯄꯤꯔꯛꯑꯕꯅꯤ ꯁꯤ ꯌꯧꯔꯗꯤ ꯑꯩ ꯁꯦꯜꯒ ꯄꯥꯝꯖꯗ꯭ꯔꯦ ꯁꯤꯗꯤ ꯁꯔꯨꯛ ꯁꯦꯟꯖꯥꯎꯔꯒꯦ ꯑꯩꯁꯨ ꯉꯝꯖꯔꯔꯣꯏ ꯅꯨꯄꯥꯅ ꯅꯨꯄꯤꯔꯁꯨ ꯈꯪꯗꯦ ꯃꯥꯅ ꯀꯥꯎꯕꯒ ꯅꯦꯠꯄꯒ ꯇꯧꯕꯗ ꯑꯩ ꯁꯤꯗꯧꯔꯦ ꯁꯦꯜ ꯄꯥꯝꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯈꯣꯡ ꯈꯨꯠꯀ ꯇꯦꯛꯇꯅ ꯁꯣꯏꯅꯩꯕ ꯇꯥꯔꯦ ꯍꯣꯏ ꯏꯌꯥꯝꯕ ꯅꯪꯒꯤ ꯁꯦꯜꯒꯗꯣ ꯄꯥꯝꯖꯗ꯭ꯔꯦ ꯑꯩ ꯆꯦꯜꯂꯦ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯄꯨꯔꯥ ꯍꯤꯡꯆꯥꯕꯤꯅꯤ ꯍꯤꯡꯆꯥꯕꯤ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯅꯍꯥꯁꯤꯡꯗꯨ ꯃꯍꯩ ꯆꯦꯟꯈꯤꯔꯝꯃꯤ ꯊꯣꯏꯕꯤ ꯁꯥꯎꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯄꯥꯟꯗꯨꯝꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯪꯁꯤꯜꯂꯛꯂꯝꯃꯤ ꯊꯣꯏꯕꯤ 이bun나 누시더니 이선을 락나버니네 파기 더우니 아이네 낭부 아시엔기 파기 더우니 파기 파기 더우니 이bun나 락나버니 아두데이수 낭시 파기기 푸자버 따리 와로야데 하이드나 답답바 마카이 반돔부 토이비나 푸닷람미 누밋 아시기 누미당니 미쿠가 톰서우가도 토이비 호이데 락두나 하이 까나 레이게 Tomal haiba phawang pokpa nang mapanda tholongla mapanda kauribadu tabada Tomal mapalda thoklaklammi hai Tomal nasa nupi nupara nupira khangdabido madu yam thuna kauthoro kaidobu yarugi dei nasa nupi du nangamlibu mabung atomba siga luna tinasaba mamana ba pandum duna isam samna masani dan lakna zaruraga nangi nasa nupi sabiduna migi masado tap taba makai phudatlaga thanamenya Nati, mana tauribadu haunabra haibanida. Kana nati, masal gubini haina laknabagibu, adom nekta tauba haunabro. Adugi oi, adudi taima. Masan gubini haina isam samna laknarakpaduda. Isa nupinasu, mabung gumbani haidana isam samna puza boyramganida. Hey, pawang pokpa. Migi masado, mama pagi naitom yauzam masano pani. Nangi nasanupi, pawang, sanadabi esikumunatin. Ma gumbi kari sulay tabi amana migi masado hekta phubayam ha phubayaduna phuri boy ni taso mapai na isagi magul khang nupa masado na soitana aigi sanupida aran mathabak torongani nangnaga nasanupi kan khattana tawribadubu migi masanupa do nachanupi sina phui hairaga yam lemjari siro nachanupi aphaubido kokthoro ma waraktrabadi yari dawri noina warakni khangdraba nachanupi do ngasidi aina warak piramge imabo ai ngasai kai tage na taban aina kari aran ba tawbagi aibu imabog na warak toino aibu pandum na phabagi thaurang mai pa hongdre haiduna pandum dagi sel lawba phangaroi haina aibu warake hairiro he kaino nangna haido sel lawba phangaroi kaidi kaino aina kana dagi sel lawga doino ha imabo aisu loina khangba jani aibu pandum da piraga imabog na pandum dagi aibu pibagi sel lawthokadobagi tawriba thaurang do aisu loina khangi adubuni imabo aisa sel lawduna mingonda pangpi pithokpa yam posak nate haibasa khangjinbiyu Tomsong, hey, warak tabi. Aigi mangmaktada adumna thakka khangdana namabokta nasingi hekta khumlibadu karigino ha. Warhobinu bazi, masidi matang matamna khumlakpa taban. Aina wasa chawthokpa pamne haidana tumina laisinbasida. Bazi hoi imabok hoina asumadi sabirakan. Haujik aina khullai kaida aibu phanaba thorangmada nakhoisu senai haina hairabadi ima hoi bazi hoi aphaba oiroi. Oh, Tasau gai tay magadi sial khara phangnab aigi sas mingona phau gai dana pithokli wa oi tasau itaima ngasi phau bada nongmata tasau itaima gi mathak tu wa ngangdam adu wai gi naitom yauzabi sa ningol si soklaklabadi mapa ai tumina khaklai hoi khoi dinya na chanu pi se sial pai ba imung du da nungai na leijaru na ba haina sinbi ba pandom dong na sial pai ba nupa di mapun si da su phangloi aduna kananati isani isagumbini khalaga mapunsi se mare mahau thokna nungai na leijaru sanu haina sinbi ba idai mana sinbiu haidi isagi damak mama pai khoi sau sau na leirina masidai tai ma khoi gi kari natik leidana ai gi isagi punsida khuting jin birakliba idai ma thau leidana thau khit thibirakan ngasi gi thaudok se isa na mapa ingonda haidok tabagi phabat karigumba mapa ina khanglamlab ngasai na khul kanabudi soiru aduna itaima tasau lengbikru
ว่าสิสมน้อยเนี่ยมาฆ่าตารักระบดีงสีคุณเลยใกล้ตากว่าสวยเลยเกลียดเลียดูดิผ่านน้ำมันสินบีบัดยาระบดีตกส่งนะน้อยเดี๋ยวนี้ไก่เนาะมังจะกันได้บะมาปุ่นสิเดซูอีบุงบปานดงกุมันดูปาดิพังร้อยมวยกี่เดมักผ่านน้ำมันสินบีเด็กอะไอ้คุยบัวเท่าเลยแต่บักตาหันละดันมวยมาปะเราเอาจัดละสิพัดแต่ว่ามวยกี่เดมักไอ้คุยหนึ่งว่าบีบะหงนั่นดิผ่านน้ำมันสินบีบัดยาระบดีทุกสันนิดาร์กาตาดิให้ดูนะมวยน่ะดมเห็นน่ะสาวจิลำแล้วก็สัตขีอาสมน่ะมาตำครากิตุงดาถอยบีปารีเดเซียลำอาฮัลมาเซียยานะดูนะลูกงละบะตุงปารีถอยบีกี่มายุมดานิงวลมาว่าโอยนะยาวงอินดูนะเลยลำอาสมน่ะถอยบีน่ะมาปามดามาปูเรบะปูรักแล้วก็เลยระบดามาคอยยิงโคลบมีตาลีบะตัวมเศร้ากีมาปามมาซาดูอาสมน่ะว่าตานารีนิงวลมาว่าสิยาวงอินแล้วก็เลยระบดนี่นะมวยยิงโคลซีไอ้คอยอยู่ว่าพังอร่อยในตัวริเซอาโซบันอดุนีป้าไอ้ที่มาสิกินนิงวลมัวสิพูดกันตานิมันน่ะเลยยายมันนั่นทีมาสินุป้าสิบูมายุมเดมาตู้สิพูดกันเลยรู้ว่าใครดูยายบันนี่ดมาสิได้สิดยังงงไงอินเจลักละดันไอ้ที่พวกนี้มันน่ะคุดสากสิอะไรมารินเสร็จไปซะตัวมันดูอะไรกันเนอะมาสิกินนิงวลมัวสิกะนิงวลพวามสิกะปลับตันทอกคราสิโรป้าเฮ้ยอดุมน่ะตัวบดีอ่ะคุณเลยใกล้มาปาลีบันนี่นะไอ้คุยน่ะดุมเล็กตัวรู้ปะไอ้คุยโอ้ยน่ะคุณเลยใกล้เด็กตันทรกันน้อยน่ะขังดับกินคุณเลยใกล้กี่มีสิ่งเสียพัดดับไอ้น่ะสังเหล่าวิอิสานุปะงักตะปกบุษดาไอ้งุนเด็กกะลักตันไอ้คุยมุ่งเสียมวยน่ะยังมุ่งชีดับอาโซบันอดูดีคุราหอยกินโคลซีไอ้คุยอยู่ไอ้บุพังดับตาระปะปะมวยกินโคลซีไอ้คุยกี่ปุลับไอ้บุพังดับสูลำคราดิขบสิลละกะไอ้คุยน่ะเล่าไปยัยกันตัวมันคบยังไงจะกาบูเลยบุเลยริบเนี่ยปั๊บไอ้คนน่ะสัมบัลเห็นจินน่ะข้าจินบัดคบจินไม่ยาเป็นคนจะกาบูอีเร่เลยนะมารุยท่าใครดูเลยแต่เนี่ยไม่ยังมาฆ่าทางเมื่อกี้ดารีตัวเผาบุคบจินละกันเลยเฮ้ยกันนะดิน่าสินะน้องน้อยหุ่มเสร็จละกันตัวเรนมาฆ่าด่าว่าปันโดมาดูดกี้ว่าใครยาลุสน่าสิมาไม่กี่ลำเสกคบจินละกันสัมบัลข้าจินสิอาสมน่ะมาป้าน่ะหายระบดามาสานุปาหุ่มมาดูน่ะว่ายาลุดูน่ะมาคุยกับถอยบีหอยกับไตนบกี้อิงคนอดุดาถอยบีหอยกับยุงกีดารีเผาบะลำคบจิลละกะสัมบัลข้านบะไฮนะอุคุณเต้าดุนะวายุงบะฮารมีเต้ารักลีบมาเต้าดุดาตัวมาอิงักงักนะอีกอรินุตัสสัมบัลสิบวัยกีดารีมาข้าสิเดข้าจินบีรักลีบสิบูกอริกิกุซีนี่นั่งกินนะท่องนัดกอรินุตัสมีกินคนเดสัมบัลข้าจิลละกะกุซีนี่นะท่องนัดที่สิบไอตัวมานั่งกินนะซานุปีมาขังตันไอ้นี่ซานุปาหุบอดุนัยอิงคนเซ่ไอ้กินเห็นสาวน์เล่าพัมทุกคนอดุกิสาวน์เล่าบุตรไอ้ไหนกิสากินคนสรุปแต่สัมบัลข้าบุตรนั่งวางงังลักแต่มันพันใครนู้ดตาสาวอีมาป้าวันเลยยังไงที่อิสลิงน่าวกินนะใครเสียงนะมากิอิงคนสรุปยันทุกปีรำลับสิเดตาสาวน์มุกน่าหงนั่นน่ะอิงคนสาวน์เล่ากันนี่หาริสิบูกะริอีมาป้าวันอิงคนโยลัมบดสวยบอดุกินั่นสานุปีปกปนังกะอิสานุป้างักตาหุ่มปกไปกะอิงคนสามนั้นเย็นบดีกระไรยาระเด็กอีใครนู้นี่ตาสาวมาสร้างป้าปกมีนี่เห็นอิงคนสาวน์เล่ากันนี่ให้ไปเลยบ้านตาสาวตาไม่อยากบอกว่าครั้งงั้นสิตาสาวคอยนายกินคนเดลำเห็นจินสัมบัลข้าจิลักปะเดไอ้นั่นน้องมันตัวว่างงังเดมันสีบัดปูไปยารุยเดบัลลำครั้งกี้ขันน่าใส่เนตเอาบุตรปามดีให้ดูนั่นตัวบุอาสุมนักเหตุไอ้กี้ดารีมาข้าสิเดสัมบัลข้าจิลักปะสิดีนั่นเอาหนุ่งไงสิยุงลิบว่าสิ่งสิพุกโตไปยุตาสาวเฮ้ยพาวามบอกว่านั่งกุมมันไอ้นั่นตัวบุตรบักเดอทิ้งมาปีบันนัดติกนัดไอ้กินคนที่สัมบัลข้าจิลักปะดีมาซานะทิ้งมาปีรักปะตาบันนี่นิตาสาวโอ้พาเรดูดินั่งงำเล่ไอ้เนี่ยสัมบัลข้าริบุเซ่ทิ้งกูไอ้เนี่ยงำเม่ไอ้เนี่ยงำนั่นเป็นสัมบัลสิข้ากันเฮ้ยอีป้ากินสาวะยายมาตัวบ้ากะริงสัมบัลสิสัดข้าวเนี่ยน้อยบ้าสาวบันคุระซิฮันโดสวยเล็บปีสวยเล็บสิงกันถ้าบักตัวดีอ่ะน้องกันตัวบันไอ้คนเนี่ยตัวริเซียยังไงอะไรกันนะคุระพี่ดาวมาถ่ายก็สวยเด็ดตัวมีนพัมนักยังสวยเด็ดเล็บสิงกันนั่นที่เลยนั่นเฮ้ยมาส่งปักไหนเดิมมาซาน้อยมังไงเนี่ยพาวริบุเซ่แต่สาวยามทุนยุงลิบว่าสิ่งสิพุกโตปีอดุนัทระบดีกยานาเตสานารุกายดูบกี้ไอดียุงลิบว่าสิ่งสิพุกโตตัวริบฮะอิสานุปัสสังเหล่าบ่าวหุ่มพวกลิบตัวมเศร้าไอ้งอนเดนิงอนพวามทุดเหล่าบีพวกบนั่งกุมบนะอดุมเนียกตาให้เบียบรบพันสนาให้บดตาสาวเนียจระบดีนะนั่นเอาหน่อยในยุงลิบว่าสิ่งสิพุกโตเสบตาริดให้ตุนัทตัวมาพัดจังสิลักตุนะสัมบัลข้านะบ่ให้ในยุงลิบว่าสิ่งดูพุกนะบุคคลน่ารักลำmasigi masa nupa yaw do phawam po kusi kaya
ꯀꯌꯥꯗ ꯐꯥꯎꯔꯤꯡ ꯁꯥꯔꯅ ꯌꯦꯡꯉꯨꯅꯤ ꯍꯩ ꯏꯆꯥ ꯁꯥ ꯅꯣꯏ ꯀꯔꯤ ꯌꯦꯡꯂꯤꯒꯦ ꯍꯥ ꯌꯥꯏꯃ ꯈꯨꯔꯥ ꯑꯩꯈꯣꯏꯒꯤ ꯊꯕꯛꯇ ꯑꯌꯦꯠꯄ ꯄꯤꯕꯤꯔꯛꯀꯅꯨ ꯇꯧꯔꯤꯕ ꯊꯕꯛꯇꯣ ꯌꯥꯝ ꯊꯨꯅ ꯂꯦꯞꯄꯨ ꯑꯩꯈꯣꯏ ꯈꯨꯔꯥꯗ ꯈꯨꯠ ꯊꯥꯅꯤꯡꯗꯦ ꯏꯔꯦꯟꯖꯅ ꯍꯥꯏꯕꯁꯤꯗ ꯈꯨꯔꯥꯅ ꯌꯥꯗ꯭ꯔꯕꯗꯤ ꯈꯨꯔꯥ ꯑꯣꯏꯔꯁꯨ ꯈꯨꯠ ꯊꯥꯔꯣꯏ ꯍꯥꯏꯕ ꯂꯩꯇꯦ ꯑꯗꯨꯕꯨ ꯇꯣꯃꯥꯜ ꯇꯥꯗꯦ ꯃꯥꯒꯤ ꯏꯪꯈꯣꯜꯗ ꯑꯁꯨꯝꯅꯒ ꯍꯦꯛꯇ ꯎꯁꯤꯠ ꯊꯑꯣꯏꯗꯅ ꯂꯝ ꯈꯣꯞꯆꯤꯟꯗꯨꯅ ꯁꯝꯕꯜ ꯈꯥꯅꯕ ꯇꯧꯔꯛꯄꯁꯤꯗꯗꯤ ꯁꯥꯎꯅꯤꯡꯕꯅ ꯍꯦꯜꯂꯗꯨꯅ ꯌꯨꯡꯂꯤꯕ ꯋꯥꯁꯤꯡꯗꯨ ꯐꯨꯛ 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 ꯇꯠꯂꯝꯃꯤ ꯇꯣꯝꯆꯧꯅ ꯀꯌꯥꯗꯨꯅ ꯌꯦꯡꯉꯨꯅꯤ ꯃꯁꯦ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯋꯥꯅ ꯁꯝꯕꯜ ꯈꯥꯅꯕ ꯍꯥꯏꯅ ꯌꯨꯡꯂꯤꯕ ꯋꯥꯁꯤꯡꯁꯤ ꯃꯥꯅꯒ ꯃꯈꯣꯡꯅꯒ ꯀꯥꯎꯗꯨꯅ ꯐꯨꯛ ꯇꯠꯂꯤꯅꯤ ꯑꯩꯉꯣꯟꯗ ꯐꯖꯅ ꯁꯤꯡꯅꯕꯒꯤ ꯋꯥꯅꯤ ꯍꯩ ꯏꯆꯥ ꯃꯁꯤ ꯃꯥꯒꯤꯁꯦ ꯏꯄꯥꯗ ꯌꯥꯝ ꯎꯁꯤꯠꯇ꯭ꯔꯦ ꯃꯁꯤ ꯄꯥꯔꯥ ꯑꯃ ꯇꯝꯕꯤ 마군바 파완 복바 아마나 이사비바 훔복 클리바 톰서 와잉원데 싱나라잖아 마치 푸다노 해 톰만 와라우야데 쿠라 나사이데게 코이나 하이바 ngang 쿠라나 따드르버니 나우지티 쿠라낭 나사이 코이나 또츠바 따리 하이드나 톰바나 얌 우시 타와이드나 마쿠라 토말부 락드나 일리 톰서 얌 우시트나가 녹라가 감도 하우지티 톰서 와이시 까나노 캉람 미 마사 캉드나 하우 코다나 잉원다 ꯑꯗꯨꯕꯨ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗ ꯇꯣꯃꯥꯜꯒꯤ ꯃꯃꯥ ꯅꯨꯄꯥ ꯄꯥꯔꯤꯗꯨ ꯃꯈꯨꯠꯇ ꯋꯥꯈꯣꯛ ꯑꯃ ꯄꯥꯏꯔꯒ ꯇꯣꯝꯆꯧꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯨꯝ ꯑꯗꯨꯕꯨ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯋꯥꯈꯣꯛ ꯑꯗꯨꯅ ꯀꯟꯊꯗꯨꯅ ꯐꯨꯕ ꯍꯧꯔꯛꯂꯝꯃꯤ ꯈꯪꯕ꯭ꯔꯥ ꯍꯥ ꯅꯣꯏꯒꯨꯝꯕꯅ ꯑꯩꯒꯤ ꯏꯀꯨꯕꯣꯛꯇ ꯎꯁꯤꯠ ꯊꯑꯣꯏꯗꯅ ꯂꯥꯛꯆꯕ ꯌꯥꯝ ꯍꯥ ꯑꯩ ꯑꯃ ꯂꯩꯔꯤꯕꯁꯤ ꯅꯣꯏ ꯀꯔꯤ ꯑꯣꯏꯅꯣꯒꯦ ꯍꯥ ꯑꯆꯧꯕꯅ ꯑꯣꯏ ꯃꯁꯤꯗꯤ ꯑꯌꯣ ꯀꯨꯝꯀ ꯂꯣꯏ ꯀꯥꯏ ꯅꯥꯏꯅꯤ ꯐꯨꯔꯛꯀꯅꯨꯅꯦ ꯇꯣꯝꯆꯧ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯤ ꯃꯣꯏꯒꯤ ꯃꯤꯉꯣꯜ ꯃꯋꯥꯁꯤꯅ ꯐꯧꯗꯤ ꯍꯥꯏꯕꯗꯧꯅ ꯂꯣꯏꯅ ꯍꯥꯏꯗꯠꯈ꯭ꯔꯦꯅꯦ ꯍꯩ ꯅꯣꯏ ꯑꯍꯨꯝ ꯁꯨꯔꯒ ꯀꯔꯤꯒꯤ ꯃꯤꯅ ꯐꯨꯍꯜꯂꯤꯕꯅꯣ ꯍꯥ ꯅꯆꯤꯟ ꯅꯅꯥꯎ ꯃꯥꯟꯅꯔꯒ ꯃꯗꯨꯒꯤ ꯅꯤꯡꯉꯣꯜ ꯃꯋꯥꯗꯨ ꯐꯨꯗꯠꯂꯨꯅꯦꯍꯦ ꯁꯛ ꯌꯥꯝꯆꯥ ꯊꯤ ꯌꯥꯝ ꯐꯩ ꯅꯣꯏꯕ ꯇꯣꯃꯥꯜꯅ ꯀꯝꯗꯧꯏ ꯇꯥꯆꯧ ꯑꯩꯒꯤ ꯏꯃꯥꯛ ꯅꯨꯄꯥꯁꯤꯅ ꯇꯥꯆꯧꯒꯤ ꯁꯪ ꯁꯪ ꯂꯥꯎꯕ ꯅꯆꯥꯅꯨꯄꯥ ꯑꯍꯨꯝꯁꯤ ꯇꯥꯟꯅ ꯇꯥꯟꯅ ꯐꯨꯕꯗ ꯑꯃꯨꯛ ꯇꯣꯏꯕ ꯂꯣꯏꯔꯦꯅꯦ ꯍꯩ ꯐꯋꯥꯡ ꯄꯣꯛꯄ ꯅꯪꯒꯤ ꯅꯃꯥꯛ ꯅꯨꯄꯥ ꯑꯃꯈꯛꯁꯤꯅ ꯑꯩꯒꯤ ꯏꯆꯥ ꯑꯍꯨꯝꯁꯦ ꯍꯦꯛꯇ ꯐꯨꯕ ꯉꯝꯒꯗꯕ ꯅꯠꯇꯦ ꯉꯥꯏꯍꯥꯛꯇ ꯉꯥꯏ ꯏꯆꯥ ꯅꯨꯄꯥ ꯑꯍꯨꯝꯁꯤꯅ ꯅꯃꯥꯛ ꯅꯨꯄꯥ ꯌꯥꯎꯪ ꯏꯟꯕꯁꯦ ꯃꯌꯨꯝ ꯌꯧꯅꯕ ꯐꯩꯔꯪ ꯂꯪꯈꯤꯗꯧꯕ ꯍꯣꯏ ꯌꯦꯡꯉꯁꯤ ꯇꯥꯆꯧꯒꯤ ꯅꯆꯥꯅꯨꯄꯥ ꯑꯍꯨꯝꯁꯤꯅ ꯑꯩꯒꯤ ꯏꯃꯥꯛ ꯅꯨꯄꯥꯁꯦ ꯐꯩꯔꯪ ꯂꯪꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯏꯃꯥꯛ ꯅꯨꯄꯥꯁꯤꯅ ꯇꯥꯆꯧꯒꯤ ꯅꯆꯥꯅꯨꯄꯥ ꯑꯍꯨꯝꯁꯦ ꯐꯩꯔꯪ ꯂꯪꯕ꯭ꯔꯥ ꯀꯌꯥꯗ ꯂꯥꯛꯆꯅ ꯉꯥꯡꯂꯤꯕ ꯌꯦꯡꯉꯨ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯍꯨꯝꯁꯤꯁꯨ ꯃꯤꯅ ꯉꯝꯕ ꯃꯤꯀꯤꯗꯤ ꯉꯥꯛꯇ ꯑꯣꯏꯅ ꯍꯦꯛ ꯇꯧꯔꯗꯅ ꯃꯈꯨꯠ ꯐꯥꯎ ꯍꯟꯕ ꯉꯝꯗꯦ ꯃꯤꯅ ꯐꯨꯔꯒ ꯏꯃꯥ ꯂꯥꯎꯔꯒ ꯀꯞꯂꯒ ꯂꯩꯕ ꯁꯣꯝꯗꯅ ꯄꯥꯔꯤꯅ ꯃꯕꯥꯏ ꯑꯍꯨꯝ ꯑꯗꯨ ꯇꯞ ꯇꯥꯕ ꯃꯈꯩ ꯐꯨꯕ ꯌꯥꯕ ꯐꯨꯕꯗꯒꯤ ꯈꯥꯡ ꯂꯥꯛꯄ ꯉꯝꯗ꯭ꯔꯗꯨꯅ ꯇꯣꯝꯆꯧꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯨꯝꯗꯨ ꯃꯌꯨꯝ ꯇꯝꯅ ꯆꯦꯟꯈꯤ ꯍꯩꯃ ꯋꯣꯛꯅꯥꯎ ꯃꯆꯥ ꯃꯥꯟꯈꯩ ꯒꯔꯪ ꯃꯌꯨꯝ ꯂꯣꯝꯗ ꯆꯦꯟꯁꯤꯟꯈ꯭ꯔꯦ ꯃꯔꯤꯜ ꯃꯇꯥꯁꯤꯡꯁꯤꯒ ꯑꯐꯥꯎꯕ ꯁꯥꯔꯗꯅ ꯇꯥꯆꯧ ꯍꯥꯏꯗꯨꯅ ꯑꯣꯟꯊꯣꯔꯛꯄꯗ ꯇꯣꯝꯆꯧꯁꯨ ꯈꯨꯗꯩ ꯑꯗꯨ ꯇꯥꯈꯠꯂꯒ ꯃꯌꯨꯝꯂꯣꯝꯗ ꯄꯥꯏꯈꯩ ꯆꯦꯟꯈ꯭ꯔꯤꯕꯗꯨ ꯇꯣꯃꯥꯜꯅ ꯎꯍꯧꯔꯗꯨꯅ ꯑꯌꯣ ꯇꯧꯖ ꯁꯥꯔꯤꯁꯤꯡꯁꯦ ꯑꯣꯟꯊꯣꯔꯛꯄꯗ ꯀꯤꯗꯅ ꯆꯦꯜꯂꯒ ꯂꯩꯔꯝ ꯕꯥꯕꯥ ꯉꯁꯤꯗꯤ ꯁꯨꯅꯤꯡꯗꯕ ꯃꯤꯒꯤ ꯏꯪꯈꯣꯜꯗ ꯆꯣꯞꯄ ꯃꯄꯥ ꯃꯆꯥꯁꯦ ꯑꯃꯨꯛ ꯍꯟꯅ ꯃꯤꯒꯤ ꯂꯝ ꯈꯣꯞꯆꯤꯟꯗꯅꯕ ꯋꯥꯔꯛꯈ꯭ꯔꯕ ꯃꯇꯨꯡ ꯃꯅꯥꯎꯒ ꯍꯦꯛ ꯃꯣꯏꯅ ꯄꯥꯕꯗ ꯎꯁꯤ ꯊꯑꯣꯏꯗꯅ ꯇꯧꯔꯕ ꯑꯩꯅ ꯃꯣꯏ ꯑꯃꯇ ꯂꯦꯝꯅ ꯊꯥꯔꯣꯏꯗꯕꯅꯤ ꯑꯩꯕꯨ ꯏꯆꯥ ꯅꯨꯄꯥ ꯌꯥꯎꯗꯦ ꯐꯋꯥꯝ ꯄꯣꯏ ꯍꯥꯏꯅ ꯂꯥꯛꯆꯅ ꯎꯁꯤꯠꯇꯅ ꯇꯧꯕꯗꯣ ꯍꯧꯖꯤꯛꯇꯤ ꯅꯪ ꯂꯩꯔꯕꯅꯤꯅ ꯃꯣꯏ ꯑꯩꯉꯣꯟꯗ ꯐꯦ ꯍꯥꯏꯖꯤꯜꯂꯛꯄ ꯉꯝꯂꯔꯣꯏꯗꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯤꯈꯨ ꯁꯥꯎꯅ ꯂꯥꯛꯇꯨꯅ ꯁꯨꯃꯥꯡꯗ ꯁꯤꯡꯈꯥꯏꯔꯤꯕ ꯄꯥꯔꯤꯗ ꯈꯣꯟꯖꯥꯎ ꯊꯥꯗꯗꯨꯅ ꯂꯥꯛꯊꯔꯛꯂꯝꯃꯤ ꯍꯦ ꯌꯥꯎꯪ ꯏꯟꯕ ꯅꯤꯡꯉꯣꯜ ꯃꯋꯥ ꯅꯪ ꯃꯉꯥꯏꯔꯦꯅꯦ ꯅꯨꯄꯤ ꯃꯌꯨꯝꯗ ꯂꯩꯔꯒ ꯑꯐꯥꯎ ꯁꯥꯔꯤꯕꯁꯦ ꯍꯥ ꯉꯥꯡꯂꯛꯂꯤꯕ ꯈꯣꯟꯗꯥꯗꯨꯗ ꯂꯩꯃꯅ ꯇꯥꯞ ꯑꯣꯛꯂꯒ ꯑꯁꯨꯝꯅ ꯈꯨꯝꯂꯛꯂꯝꯃꯤ ꯀꯩꯗꯧꯕꯤꯔꯒꯦ ꯏꯆꯦ ꯀꯔꯤꯒꯤꯅꯣ ꯏꯆꯦꯅ ꯍꯦꯛꯇ ꯂꯥꯛꯂꯒ ꯑꯩꯒꯤ ꯏꯌꯥ ꯅꯨꯄꯥꯗ ꯉꯥꯡꯕꯤꯔꯤꯕꯁꯤꯕꯣ ꯅꯪꯒꯤ ꯅꯌꯥ ꯅꯨꯄꯥꯁꯤꯅ ꯃꯃꯥ ꯑꯩꯅ ꯅꯨꯡꯁꯤꯅ ꯈꯨꯄꯥꯡ ꯆꯦꯠ ꯐꯥꯎ ꯊꯥꯗꯅ ꯊꯝꯖꯔꯤꯕ ꯏꯆꯥ ꯅꯨꯄꯥ ꯑꯍꯨꯝꯗꯣ ꯏꯍꯤꯡꯅ ꯍꯤꯡꯁꯥꯈꯩ ꯐꯨꯔꯒ ꯊꯥꯔꯛꯂꯤꯕꯅꯤꯅꯦ ꯃꯁꯤꯒꯤ ꯅꯤꯡꯉꯣꯜ ꯃꯋꯥꯁꯤꯅ ꯐꯨꯕꯗ ꯏꯆꯥ ꯅꯨꯄꯥ ꯑꯇꯣꯝꯕꯗꯨꯗꯤ ꯃꯈꯨꯠꯀꯥꯗꯣ ꯇꯦꯛꯇꯅ ꯐꯗ꯭ꯔꯥꯛ ꯇꯥꯗꯅ ꯂꯩꯍꯧꯔꯦ ꯅꯠꯇꯦ ꯃꯤꯕꯨ ꯑꯗꯨꯝꯅ ꯁꯤꯕ ꯃꯆꯦꯠ ꯈꯥꯡꯅ ꯐꯨꯕ ꯍꯧꯅꯕ꯭ꯔꯥ ꯍꯥꯏꯕꯅꯤ ꯍꯩꯃ ꯑꯗꯨꯗꯤꯅꯦ ꯏꯆꯦꯒꯤ ꯅꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯗꯨꯅ ꯃꯈꯨꯔꯥꯗ ꯊꯑꯣꯏ ꯎꯁꯤꯠꯇꯅ ꯑꯍꯜ ꯑꯣꯏꯔꯕ ꯃꯈꯨꯔꯥꯕꯨ ꯂꯥꯛꯇꯨꯅ ꯏꯟꯕꯒꯤ ꯏꯌꯥ ꯅꯨꯄꯥꯅ ꯃꯇꯨꯡ ꯃꯅꯥꯎ ꯇꯧꯗꯅꯕ ꯋꯥꯔꯛꯈꯤꯕꯅꯤ ꯃꯈꯨꯔꯥꯅꯤ ꯀꯅꯥ ꯅꯠꯇꯦ ꯍꯥꯏꯗꯅ ꯅꯨꯡꯁꯤꯖꯗꯅ ꯏꯆꯥ ꯅꯨꯄꯥꯅꯤ ꯏꯆꯝ ꯆꯝꯅ ꯃꯈꯨꯔꯥꯗ ꯏꯟꯕꯕꯨ ꯀꯌꯥꯝ ꯀꯥꯏꯒꯦ ꯃꯗꯨꯒꯤꯗꯃꯛꯇꯕꯨ ꯏꯆꯥꯒꯤ ꯃꯈꯨꯠꯀ ꯍꯦꯛꯇ ꯊꯨꯗꯦꯛꯄꯁꯤꯗꯤ ꯍꯦꯟꯃꯜꯂꯤ ꯍꯣꯏ ꯏꯆꯦꯒꯤ ꯅꯆꯥꯅꯨꯄꯥ ꯇꯣꯝꯕꯅ ꯃꯈꯨꯔꯥꯅꯤ ꯍꯥꯏꯗꯅ ꯅꯨꯡꯁꯤꯖꯗꯅ ꯏꯆꯝ ꯆꯝꯅ ꯃꯈꯨꯔꯥꯕꯨ ꯂꯥꯛꯇꯅ ꯏꯟꯖꯕꯗꯨꯗ ꯑꯩꯒꯤ ꯏꯌꯥ ꯅꯨꯄꯥꯅꯁꯨ ꯏꯆꯦꯒꯤ ꯏꯆꯥꯅꯨꯄꯥꯗꯣ ꯀꯅꯥ ꯅꯠꯇꯦ ꯃꯕꯥꯏꯅꯤ ꯍꯥꯏꯗꯅ ꯏꯆꯝ ꯆꯝꯅ ꯅꯨꯡꯁꯤꯖꯗꯅ ꯃꯈꯨꯠ ꯊꯨꯗꯦꯛꯆꯕ ꯑꯣꯏꯔꯝꯅꯤ ꯍꯦ ꯂꯩꯃ ꯅꯪ ꯑꯩꯉꯣꯟꯗ ꯌꯥꯝ ꯎꯁꯤꯠꯇ꯭ꯔꯦꯅꯦ
ꯍꯥꯟꯅꯗꯤ ꯑꯩꯒꯤ ꯁꯤꯟꯊꯛꯇ ꯅꯆꯤꯟ ꯐꯥꯎ ꯍꯪꯒꯠꯅ ꯈꯨꯝꯕ ꯉꯝꯂꯝꯗꯕ ꯅꯪꯅ ꯍꯧꯖꯤꯛꯇꯤ ꯅꯤꯡꯉꯣꯜ ꯃꯋꯥꯁꯦ ꯌꯥꯎꯝ ꯏꯜꯂꯒ ꯂꯩꯕꯗꯒꯤ ꯃꯁꯣꯡꯒ ꯌꯥꯝ ꯐꯟꯒꯠꯂꯦꯅꯦ꯫ ꯑꯣ, ꯍꯥꯟꯅ ꯑꯩꯅ ꯏꯆꯦꯗ ꯆꯤꯟ ꯈꯨꯝꯗ꯭ꯔꯤꯕꯗꯨꯗꯤꯅꯦ ꯏꯆꯦꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯈꯠꯅꯕ ꯄꯥꯝꯗꯕꯒꯤ꯫ ꯑꯗꯨꯕꯨꯅꯦ ꯑꯩꯈꯣꯏꯅ ꯍꯟꯕꯤꯔꯦ ꯃꯇꯤꯛ ꯏꯆꯦꯈꯣꯏꯅ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯂꯕꯅꯤꯅ ꯌꯥꯗꯦ ꯍꯥꯏꯕꯗꯣ ꯈꯪꯍꯟꯗꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯈꯪꯍꯜꯂꯤꯕ꯫ ꯑꯗꯨꯒꯅꯤ ꯏꯆꯦ, ꯃꯇꯨꯡ ꯃꯅꯥꯎꯗꯤꯅꯦ ꯃꯤꯒꯤ ꯏꯪꯈꯣꯜ ꯈꯣꯞꯆꯤꯟꯕꯒꯤ ꯋꯥꯈꯜꯗꯣ ꯊꯥꯗꯣꯛꯄꯤꯌꯨ꯫ ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯉꯁꯤ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯅꯔꯤꯕ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯏ-ꯅꯥꯏ ꯇꯥꯟꯅꯕ ꯁꯣꯏꯔꯣꯏ꯫ ꯁꯤꯕꯗ ꯄꯨꯕ ꯌꯥꯔꯣꯏꯗꯕ ꯏꯪꯈꯣꯜꯁꯤꯗ ꯑꯗꯨꯛ ꯍꯛꯅꯁꯨ ꯃꯤꯇꯥꯕꯤꯅꯤ꯫ ꯃꯤꯒꯤ ꯏꯪꯈꯣꯜ ꯈꯣꯞꯆꯤꯜꯂꯒ ꯅꯣꯏꯒꯤ ꯑꯣꯏꯒꯅꯤ ꯈꯜꯂꯤꯕ ꯋꯥꯈꯜꯗꯨꯗꯤ ꯌꯥꯝꯅ ꯆꯥꯎꯈꯠꯇꯕ ꯋꯥꯈꯜꯅꯤ꯫ ꯑꯐꯕ ꯋꯥꯈꯜ ꯈꯟꯕꯤꯌꯣ, ꯅꯆꯥꯁꯤꯡꯗ ꯑꯐꯕ ꯋꯥ ꯇꯥꯛꯄꯤꯌꯨ꯫ ꯑꯣꯏꯔꯣꯏꯗꯕꯗ ꯃꯤꯒꯤ ꯏꯪꯈꯣꯜ ꯂꯧꯅꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯨꯗꯤ ꯅꯆꯥꯁꯤꯡꯗ ꯏꯟꯁꯤꯟꯕꯤꯒꯅꯨ꯫ ꯃꯤꯈꯨ ꯈꯨꯝꯐꯝ ꯈꯪꯗ ꯃꯥꯒꯤ ꯍꯧꯅꯕꯤ ꯀꯩꯀꯩꯅꯣ ꯃꯥꯒꯤ ꯊꯣꯛꯄ ꯃꯥꯅ ꯉꯝꯅꯕ ꯉꯥꯡꯂꯝꯂꯒ ꯆꯠꯈꯤ꯫ ꯑꯁꯨꯝꯅ ꯄꯥꯔꯤꯅ ꯊꯣꯏꯕꯤꯒꯤ ꯃꯌꯨꯝꯗ ꯅꯤꯡꯉꯣꯜ ꯃꯋꯥ ꯑꯣꯏꯅ ꯌꯥꯎꯝ ꯏꯟꯗꯨꯅ ꯂꯩꯕꯗꯒꯤ ꯃꯈꯣꯏꯗ ꯏꯇꯠ ꯇꯠꯇꯅ ꯈꯠꯅꯕ ꯍꯧꯔꯝꯕ ꯇꯣꯝꯆꯧ ꯍꯣꯏꯒꯤ ꯏꯃꯨꯡꯗꯨ ꯄꯥꯔꯤꯒꯤ ꯃꯈꯨꯠꯇ ꯈꯨꯠꯊꯤꯕ ꯅꯪꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯄꯥꯔꯤꯕꯨ ꯀꯤꯔꯗꯨꯅ ꯈꯠꯅꯕ ꯍꯧꯈꯤꯔꯝꯗꯦ꯫ ꯍꯧꯖꯤꯛꯇꯤ ꯊꯣꯏꯕꯤꯒꯤ ꯃꯃꯥ ꯃꯄꯥꯕꯨ ꯄꯥꯔꯤꯅ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄ ꯃꯃꯥ ꯃꯄꯥꯒꯨꯝꯅ ꯅꯤꯡꯊꯤꯅ ꯉꯥꯛ ꯁꯦꯟꯕꯤꯔꯝꯃꯤ꯫ ꯊꯣꯏꯕꯤꯕꯨꯁꯨ ꯄꯥꯔꯤꯅ ꯑꯗꯨꯃꯛ ꯃꯍꯥꯛꯅ ꯄꯥꯝꯖꯔꯤꯕ ꯁꯤꯟꯐꯝ ꯑꯗꯨꯗ ꯃꯈꯥ ꯇꯥꯅ ꯇꯧꯍꯜꯂꯝꯃꯤ꯫ ꯊꯣꯏꯕꯤ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯃꯃꯤꯡ ꯆꯠꯄꯤ ꯁꯤꯟꯇꯥꯛꯄꯤ ꯑꯃ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅ ꯃꯆꯥ ꯃꯁꯨ ꯋꯥꯔꯛꯄꯗ ꯊꯣꯏꯕꯤꯒꯤ ꯃꯇꯧ ꯇꯝꯖꯧ ꯍꯥꯏꯅ ꯋꯥꯔꯛꯅꯔꯝꯃꯤ꯫ ꯅꯨꯄꯤ ꯄꯣꯛꯄ ꯄꯥꯝꯗꯕ ꯃꯃꯥ ꯃꯄꯥ ꯀꯌꯥꯁꯨ ꯊꯣꯏꯕꯤꯒꯤ ꯐꯤꯗꯝꯅꯤꯉꯥꯏ ꯑꯣꯏꯕ ꯃꯁꯥꯖꯠ ꯀꯌꯥ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯆꯥꯅꯨꯄꯤ ꯄꯣꯛꯇꯨꯅ ꯊꯣꯏꯕꯤꯒꯨꯝꯅ ꯃꯥꯏ ꯄꯥꯛꯂꯕꯤ ꯃꯤꯁꯛ ꯑꯃ ꯑꯣꯏꯍꯟꯒꯦ ꯍꯥꯏꯅ ꯈꯟꯅꯔꯝꯃꯤ꯫ ꯃꯆꯥ ꯑꯐꯕ ꯄꯣꯛꯄ ꯇꯣꯃꯥꯜ ꯑꯃꯗꯤ ꯂꯩꯃꯕꯨꯁꯨ ꯃꯤꯌꯥꯝꯅ ꯊꯥꯛ ꯋꯥꯡꯅ ꯏꯀꯥꯏ ꯈꯨꯝꯅꯔꯝꯃꯤ꯫ ꯑꯐꯕ ꯃꯆꯥ ꯄꯣꯛꯄ ꯃꯃꯥ ꯃꯄꯥꯕꯨ ꯃꯤꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯍꯥꯏꯕꯁꯤꯃꯛꯇꯕꯨ ꯍꯧꯅꯁꯥꯅꯤ꯫ ꯑꯗꯨꯕꯨ ꯃꯆꯥ ꯄꯤꯕ ꯄꯣꯛꯄꯅꯤ ꯍꯥꯏꯅ ꯉꯛꯆꯥꯎ ꯊꯦꯛꯂꯨꯕ ꯇꯣꯝꯆꯧ ꯑꯃꯗꯤ ꯃꯤꯠꯈꯨ ꯃꯆꯥꯅꯨꯄꯥ ꯑꯍꯨꯝꯅ ꯃꯊꯣꯡ ꯆꯥꯗꯕ ꯑꯣꯛꯇꯕ ꯌꯨꯔꯥꯏ ꯆꯨꯕ ꯑꯣꯏꯔꯨꯕꯅ ꯅꯣꯡꯃ ꯀꯥꯡꯗꯅ ꯌꯨ ꯉꯥꯎꯁꯤꯜꯂꯒ ꯃꯤꯒ ꯈꯠꯅꯕꯒꯤ, ꯃꯤꯒꯤ ꯅꯨꯄꯤ ꯑꯉꯥꯡꯗ ꯀꯔꯟ ꯇꯥꯔꯨꯕꯒꯤ ꯋꯥꯊꯣꯛ ꯊꯣꯛꯄ, ꯃꯌꯨꯝꯗ ꯃꯤꯅ ꯋꯥꯀꯠꯄ ꯂꯥꯛꯄ ꯇꯧꯗꯨꯅ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯃꯥꯡꯗ ꯏꯀꯥꯏꯕ ꯆꯣꯞꯄ ꯅꯪꯗꯨꯅ ꯃꯤꯌꯥꯝꯅ ꯊꯤꯅ ꯊꯤꯅ ꯉꯥꯡꯅꯕꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯣꯃꯥꯜ ꯑꯃꯗꯤ ꯂꯩꯃꯗꯤ ꯃꯆꯥꯅꯨꯄꯥ ꯌꯥꯎꯗ꯭ꯔꯕꯁꯨ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕꯤ ꯃꯆꯥꯅꯨꯄꯤ ꯑꯁꯤꯒꯤ ꯍꯛꯇꯛꯇ ꯃꯃꯥ ꯃꯄꯥ ꯑꯃ ꯑꯣꯏꯅ ꯈꯨꯜ ꯂꯩꯀꯥꯏ ꯃꯃꯥꯡꯗ ꯌꯥꯝꯅ ꯆꯥꯎꯊꯣꯛꯆꯕ ꯍꯥꯏꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯁꯤꯅꯤ ꯏꯆꯥ ꯍꯥꯏꯕꯁꯤꯗꯤ ꯅꯨꯄꯤ ꯍꯥꯏꯕ ꯂꯩꯇꯦ, ꯅꯨꯄꯥ ꯍꯥꯏꯕ ꯂꯩꯇꯦ, ꯃꯔꯨꯗꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯃꯆꯥꯕꯨ ꯃꯤ ꯑꯣꯏꯅꯕ ꯁꯦꯝꯕ, ꯃꯆꯥꯕꯨ ꯑꯐꯕ ꯑꯆꯨꯝꯕ ꯂꯝꯕꯤꯗ ꯆꯠꯍꯟꯕ ꯑꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯅꯤ꯫ ꯅꯨꯄꯥ ꯄꯣꯛꯏ ꯍꯥꯏꯅ ꯇꯣꯝꯆꯧꯒꯤ ꯃꯆꯥꯅꯨꯄꯥ ꯑꯁꯤꯒꯨꯝꯕ ꯄꯣꯛꯀꯗꯕꯒꯤ ꯁꯔꯨꯛ ꯊꯣꯏꯕꯤꯒꯨꯝꯕꯤ ꯅꯤꯡꯉꯣꯜ ꯑꯃ ꯄꯣꯛꯄꯅ ꯍꯦꯟꯅ ꯃꯒꯨꯟ ꯂꯩ꯫